ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯅꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯃꯆꯤꯟ ꯀꯟꯕ, ꯃꯋꯥ ꯃꯄꯨꯔꯣꯏꯕꯕꯨ ꯉꯝꯅ ꯆꯠꯄꯤꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯕꯅꯤ꯫ ꯌꯥꯝꯅ ꯁꯥꯊꯤꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯃꯛꯅ ꯃꯃꯥ ꯌꯦꯡꯂꯒ ꯃꯌꯥꯝꯅ ꯂꯩꯅꯥꯕꯨꯁꯨ ꯃꯁꯛ ꯃꯇꯧ ꯐꯅ ꯐꯖꯕꯤ ꯑꯣꯏꯗꯨꯅꯁꯨ ꯃꯆꯥ ꯃꯃꯧ ꯑꯣꯏꯅꯤꯡꯗꯦ꯫ ꯑꯗꯨꯃꯛꯅ ꯈꯔ ꯂꯤꯁꯤꯜꯂꯛꯂꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯍꯥꯏꯅ ꯍꯥꯏꯅꯕ ꯍꯧꯔꯛꯂꯕꯗꯨ ꯐꯥꯎꯕꯗ ꯅꯨꯄꯥ ꯑꯃꯠꯇꯅ ꯍꯥꯟꯅ ꯌꯦꯡꯂꯝꯗꯦ꯫ ꯃꯥꯕꯨ ꯄꯥꯝꯗꯕꯒꯤꯗꯤ ꯅꯠꯇꯦ, ꯃꯥꯒꯤ ꯃꯁꯛ ꯎꯕꯗ ꯅꯨꯄꯥ ꯈꯨꯗꯤꯡ ꯂꯣꯏꯅ ꯉꯥꯎꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯤꯡ ꯍꯦꯛ ꯇꯥꯕꯗ ꯂꯣꯏꯅ ꯈꯪꯗꯨꯅ ꯆꯦꯟꯅꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯝꯅ ꯀꯨꯏꯅ ꯂꯩꯔꯛꯂꯕ ꯇꯨꯡꯗ ꯇꯔꯛ ꯅꯨꯄꯥ ꯑꯃꯈꯛꯇꯤ ꯈꯪꯅꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯅꯨꯄꯥ ꯍꯦꯛ ꯈꯪꯅꯩ ꯇꯥꯕꯒ ꯃꯃꯥ ꯏꯕꯦꯝꯃ ꯕꯤꯃꯣꯂꯥꯅ ꯍꯥꯟꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ, "ꯍꯩ ꯂꯩꯅꯥ, ꯅꯪꯅꯦ ꯆꯍꯤ ꯃꯇꯥꯡꯗꯨ ꯌꯥꯗ꯭ꯔꯦ, ꯈꯨꯃꯨ ꯐꯥꯎꯗꯧꯔꯤ꯫ ꯑꯗꯨꯅ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯏꯃꯥꯒꯤ ꯋꯥꯗꯤ ꯁꯠ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯁꯤꯗ ꯂꯩꯔꯦ." ꯑꯁ ꯇꯟꯖꯗ꯭ꯔ ꯑꯩꯈꯣꯏ ꯃꯥꯁꯦ? ꯍꯣ ꯑꯗꯨꯗꯅꯤ ꯅꯌꯥ ꯅꯨꯄꯥꯅ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯦ ꯍꯥꯏꯔꯤꯌꯦ꯫ ꯍꯩ ꯌꯥꯗꯦ, ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯏꯟꯁꯤꯟꯕ ꯌꯥꯝꯅ ꯀꯟꯕꯅꯤ ꯀꯣ꯫ ꯅꯪꯅ ꯃꯇꯝ ꯉꯥꯏꯔꯤꯉꯩꯗ ꯑꯃꯨꯛ ꯏꯌꯥ ꯅꯨꯄꯥꯗꯨꯗ ꯀꯩꯅꯣ ꯍꯥꯏꯖꯤꯟꯗꯅ ꯑꯃꯨꯛ ꯀꯥꯏꯅ ꯇꯣꯏꯅ ꯊꯣꯛꯄ ꯇꯥꯔꯦꯅꯦ꯫ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯅꯌꯥ ꯅꯨꯄꯥꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯃꯤꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯒ ꯊꯥꯖꯗꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯅꯦ, ꯑꯗꯨ ꯅꯠꯇ꯭ꯔꯗꯅ ꯌꯥꯔꯁꯦ, ꯑꯗꯨꯗ ꯋꯥꯈꯜ ꯊꯣꯏꯅ ꯈꯟꯖꯤꯜꯂꯒ ꯋꯥꯈꯜ ꯋꯥꯅꯕꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯆꯦꯒꯤ ꯑꯣꯏꯅ ꯋꯥꯕꯤꯌꯨ꯫ ꯏꯁ ꯅꯆꯦꯒꯤꯗꯤ ꯀꯩꯒꯤ ꯋꯥꯗꯧꯔꯤꯕ? ꯃꯥꯗꯤ ꯃꯁꯥꯅ ꯈꯪꯅ ꯃꯇꯝ ꯆꯥꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯨꯅꯤ꯫ ꯃꯥꯅ ꯊꯣꯛꯄ ꯂꯩꯖꯔꯝꯁꯅꯤ ꯀꯩꯅꯣ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯏꯆꯦꯒꯤ ꯑꯣꯏꯅ ꯋꯥꯕꯤꯌꯣꯅ ꯍꯥꯏꯔꯤꯁꯦ꯫ ꯅꯆꯥꯅꯨꯄꯤꯗꯣ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇꯁꯨ ꯍꯩꯇꯦ, ꯌꯥꯍꯧꯅ ꯊꯦꯡꯉꯤꯕ꯫ ꯃꯥꯕꯨ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯀꯃꯥꯏꯅꯅꯣꯕ ꯃꯧ ꯑꯣꯏꯅ ꯂꯩꯔꯝꯗꯣꯏꯁꯦ? ꯑꯗꯨꯒꯤ ꯈꯟꯕꯗ ꯑꯩꯅ ꯑꯣꯏꯅ ꯃꯊꯥ ꯑꯗꯨꯝ ꯁꯥꯏꯗ꯫ ꯏꯁ ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯃꯆꯦꯒꯤꯗꯃꯛ ꯈꯜꯂꯤꯗꯀꯣ꯫ ꯍꯣꯅꯦ, ꯃꯥꯁꯨ ꯃꯥꯅ ꯉꯝꯅꯤꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯤꯕꯅꯤ꯫ ꯉꯝꯅꯕ ꯃꯔꯥꯏꯅ ꯍꯣꯠꯅꯖꯔꯒ ꯂꯩꯖꯔꯝꯁꯅꯤ꯫ ꯑꯩꯅ ꯋꯥꯔꯤꯁꯦ ꯅꯪꯒꯤꯅꯤ, ꯅꯪꯒꯤ꯫ ꯏꯃꯥꯗꯤ ꯑꯩꯒꯤꯗꯃꯛꯇꯤ ꯀꯩꯒꯤ ꯋꯥꯔꯤꯕ? ꯀꯩꯒꯤ ꯑꯣꯏꯅꯤꯒꯦ? ꯍꯩꯅꯨ ꯇꯔꯦꯡ ꯁꯥꯗꯅ ꯑꯗꯨꯝ ꯁꯨꯝ ꯂꯩꯕꯁꯤꯗ ꯅꯌꯨꯝ ꯄꯥꯟꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯋꯥꯔꯤꯕꯅꯤ ꯀꯩꯅꯣ ꯑꯗꯨ ꯈꯟꯗꯅ꯫ ꯉꯥꯏꯈꯣꯅꯦ, ꯏꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯑꯣ ꯀꯩꯒꯤ ꯑꯣꯏꯅꯤꯒꯦ? ꯅꯆꯤꯟ ꯅꯅꯥꯎ ꯅꯣꯏ ꯂꯣꯏꯅ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯂꯩꯍꯧꯔꯤꯕ ꯏꯪꯈꯣꯜ ꯁꯝꯕꯜꯁꯦ ꯅꯄꯥꯒ ꯑꯩꯒꯅ ꯀꯥꯏꯗꯅ ꯆꯥꯅꯤꯡꯕ ꯆꯥꯕ ꯌꯥꯔꯦꯗꯅ ꯑꯗꯨꯒꯤꯅꯤ꯫ ꯏꯁ ꯏꯃꯥꯒꯤ ꯄꯨꯛꯆꯦꯜꯁꯤ ꯐꯥꯎꯕꯗꯤ ꯐꯖꯔꯤꯅꯦ꯫ ꯑꯩꯗꯤ ꯏꯆꯦꯒ ꯑꯩꯈꯣꯏꯅꯤꯅ ꯂꯨꯍꯣꯡꯉꯣ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤꯔ ꯈꯜꯂꯒ ꯂꯩꯔꯤꯕ ꯃꯥꯟꯆꯥꯡ ꯃꯌꯥꯝꯁꯦ ꯀꯥꯏꯅ ꯆꯥꯅꯕ ꯑꯣꯏꯔꯦ꯫ ꯍꯩ ꯑꯗꯨꯁꯨ ꯑꯗꯨꯅꯤ, ꯅꯈꯣꯏꯅ ꯅꯌꯨꯝ ꯄꯥꯟ ꯈꯪꯗꯅ ꯂꯩꯔꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏꯅ ꯐꯖꯅ ꯍꯥꯏꯅꯔꯣꯏꯗꯧꯔꯤꯕꯅꯤꯅꯦ꯫ ꯍꯣ ꯌꯥꯔꯦ, ꯑꯩꯗꯤꯅꯦ ꯏꯃꯥꯒ ꯄꯥꯕꯒꯒꯤ ꯃꯥꯟꯆꯥꯡ ꯀꯥꯏꯗꯅ ꯆꯥꯕ ꯌꯥꯗꯅꯕ ꯆꯨꯛ ꯁꯥꯔꯒ ꯂꯩꯔꯗꯝꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯂꯩꯅꯥꯗꯨ ꯃꯃꯥꯗ ꯂꯛꯅꯒꯦ ꯈꯟꯅ ꯑꯋꯣꯏ ꯇꯥꯅ ꯋꯥꯗꯨ ꯍꯧꯗꯣꯛꯂꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ, ꯍꯩ ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯑꯔꯤꯕꯤ ꯑꯣꯏꯗꯅ ꯂꯩꯔꯕꯗꯤ ꯅꯪꯕꯨ ꯍꯌꯦꯡꯋꯥꯏ ꯁꯣꯟꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯕꯤꯅꯤ? ꯑꯗꯨꯁꯨ ꯈꯜꯂꯨꯅꯦ꯫ ꯏꯁ ꯑꯗꯨ ꯍꯥꯏꯗ꯭ꯔꯁꯨ ꯅꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯗ ꯌꯦꯠꯂꯤꯀꯣ ꯍꯥꯏꯕ ꯌꯥꯕꯗꯨꯗ ꯌꯥꯝꯅꯅꯦ ꯈꯟꯕꯤ ꯁꯥꯗꯅ ꯍꯥꯏꯔꯅꯨꯀꯣ꯫ ꯃꯁꯤꯗꯤꯕ ꯀꯥꯏꯗꯅ ꯅꯪꯅ ꯆꯠꯂꯤꯕꯗꯨꯕꯣ? ꯍꯣꯏ ꯌꯨꯝ ꯌꯥꯝꯅ ꯄꯥꯜꯍꯟꯅꯤꯡꯗꯥꯏꯅꯦ, ꯅꯌꯥ ꯅꯨꯄꯥ ꯊꯤꯕ ꯆꯠꯂꯤꯕ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯅ ꯂꯩꯅꯥꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯔꯨꯞꯀꯤ ꯁꯦꯜ ꯈꯣꯝꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯃꯥꯅ ꯊꯣꯛꯄ ꯃꯉꯥꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯩꯅꯥꯒꯤ ꯃꯆꯦꯂꯦꯝꯕꯤꯗꯨꯗꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯏꯃꯨꯡ ꯃꯪꯒꯣꯜ ꯆꯥꯏꯔꯤꯕꯗꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯕ ꯅꯠꯇꯦ꯫ ꯃꯅꯦꯝ ꯏꯕꯦꯝꯃ ꯊꯥꯕꯂꯩꯗꯨ ꯊꯕꯛ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯃꯪꯒꯣꯜꯗꯨꯅ ꯄꯨꯝꯆꯥꯏ ꯆꯥꯏꯔꯤꯕꯗꯨ ꯎꯕꯗ ꯋꯥꯅꯒ ꯍꯜꯂꯛꯄꯒ ꯈꯣꯏꯗꯧ ꯂꯪꯈꯠꯂꯕ ꯃꯥꯜꯂꯤ ꯁꯧ ꯂꯥꯎꯅ꯫ ꯏꯃꯨꯡ ꯃꯪꯒꯣꯜꯁꯤꯅ ꯈꯨ ꯌꯧꯔꯕꯁꯤ ꯐꯥꯎꯕ ꯄꯨꯝꯆꯥꯏ ꯆꯥꯏꯔꯒ ꯍꯦꯛ ꯊꯝꯃꯦꯕ꯫ ꯃꯧꯅꯦꯅ ꯑꯃ ꯂꯩꯔꯤꯁꯤꯅ ꯂꯩꯇꯦꯡꯒꯤ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕ꯫ ꯃꯃꯤꯡꯅꯒ ꯂꯦꯝꯕꯤ ꯍꯥꯏꯔꯤꯕ, ꯂꯦꯝꯅ ꯂꯦꯝꯗ꯭ꯔꯤꯕ, ꯏꯁꯧꯏꯔꯥꯡꯅ ꯀꯜꯂꯤꯕ, ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯁꯥꯖꯅ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕꯁꯨ ꯍꯦꯛ ꯆꯦꯟꯗꯕ꯫ ꯑꯁꯤ ꯍꯥꯏꯅ ꯊꯥꯕꯂꯩꯅ ꯉꯥꯡꯂꯤꯉꯩꯗꯨꯗ ꯃꯃꯧ ꯏꯕꯦꯝꯃ ꯂꯦꯝꯕꯤꯗꯨ ꯄ꯭ꯔꯕ꯭ꯔꯞ ꯊꯣꯔꯛꯂꯒ, ꯏꯃꯥ
Isau langisibu ainaro imanaro dong hek anbadagini imana isau langlibase ngasida sunate nungti namit khudingini imungsida imani isau langdana mi khuding chak chak thindana kanaba haurisi aduga amuk aingondo ino sinbira isina kaigino hai chinganbi nachindo sau sau khumdui sarukpudi imung mangol sairi mayamse ngasaina loina tasin singjilabadi aina ngangi sakni mayamsibu ngangidro adudi nate kitang ngang masakpagati yadi khumdogi machinse chathoklaga lei aduga thabain khang matamda tumin hek leisilaga leine hoima imung si leiriba mise ai tomda nati chakhairamliu mayamsina masi khangna khang loisinaradi phadoba kanagi mayam ama sakhairam pumba loina loisilodi kanani yadorige is asi khara khak hek tawbada nang yam warabagi mohoni ne nang na harise wami wadi kaino ne imung sida atatai oina itomta loina inthoklabani na nangna masin made isa sia kharai khangrabani mawa nobini kaina migidi kena leinai hai adu bai di yeng khut saga sia isu mai mit phange mahing ika ka hal yengoba si phawbada noina tu tawya da tawde haidana nganglibani ba haina lembidu pendaba pumba manemda tamlammi thabalaisu mamongna tamliba penda wakat mayamdu taraga thawawa sadana du khumdoraklammi bema asidabu tawzage haibagi natro nayum pala isya mawoirabadi imung manunggi awaba kharasu uba tare kanagi leisari ngai matamda haina humna koi ha du koi sat sat leiba khulaido leigi di kanana yani lembidu manemgi pakhumduda yamna penjaramde sauningbana suloirami aduna masado phathaba ngamda ima hoina harisinadi mawoirabadi imungda so sujillaga chanabi kamta yauda thabukta sum suraga layo sineba aduga nupani ning thawni kaina hairaga maning makha tamna ngawgira phaigera leirasu sum yai sineba adu haiba natine mawa mawoirabadi kharasu khangba kalu haibani yare ima adugi saruk maudine minai oina khalidana adop iseng sengna haibana phani masi yengune masya kaya da wangang kanjau khulinoba nate mane mama oina mamauda asi taw noida tak tambasibu minai ama oina khalaga haibani kaina masin hekta haiba ngameba hone ima hoina khanbaduni namau na harise sida karibu kairage aina kaisu hen ma haibadi nate dana haina mani mamaudu laungnaba leptabaduda imungda tumina taramba thabatombidu khangba ngamda mapauda thoklaktuna as yare ima su inamasu to yare nakhun nai nei do amna taningje taba yabu amta yaujeba he leisabi haisingde nangna kari khangadana ha masida nangsu namasti insin dana aibu ngangnam silibado aina khanglamoi haina khaliro ha kaino inamana imada khanaba hawbadagi hindoktana aingonda mo sila isina aina kari akai ba haikrage haiba haidaba nate ibe ba haisingbigi thot neng sinnaraga sanarabi lila mayamdo ai loina khangmazani ko hera inama adumaina haiba yaina bangai daina roisida I karige hairoi duriba aina harisya paraman leiraga hairibani phai adoidi praman do yam tudu puthok piro praman puthok labadi phai natrabadi soidana inami sone chaina ba soiroi ko ngai khoi be nang su ngai ko nana magon sinnaraga khatnabado migi mamangda phajade aduga mawa nang suni nasal sigon sinnaraga khatnaraga lemba nate wado aduda to oyar aduaida kaigi topano imana nasa ningolse asom kan khatana aibu manam mapini haibagi kemna thak thamdrabani aibu mana usitre imana usit handriba natro kaino inamana hari mayam dubo tabu yabu amta yaujeba kaino ne masibo masil sikabo pokpodongna mari mukhung samnadaba mayamsi kapthoraklibasina aina ba haradi asebu oirasu wasoi loina taba natro ha ima hoi naibu aranba tanaba tongan tanaba silibado aisu loina khangibazani haina lembidu matomda lauduna ngangbaduda manemdu magon sinnaba talladuna masanupidu oina onsillaga bema masigon sinnaraga sinda paudanabasi lemde salo sang mana thokpa matomta ngangsasani ngangba tallagane tuksani lao sangasi haina masanupidu themlaga imungda sangmina khirami lembi sumatomta sum lauduna ngangnambadagi waraktuna tumina lekhirami numit adugi nungthilduda thabatombidu leikaigi masal thokpa amagida phi sabiyu haidu loirabra haina hangba laklami nautombi su imungdagi khumlaklami idama imungda dum sango thabatombi su nautombi na imungda sango haiduda kaisu koidana adumak sanglaklami
ꯑꯁꯨꯝꯅ ꯆꯪꯂꯛꯄꯗ ꯆꯥꯛꯁꯪꯗ ꯃꯈꯣꯏꯒꯤ ꯃꯆꯜ ꯃꯅꯤꯡ ꯆꯔꯥ ꯋꯥꯜꯂꯒ ꯍꯦꯛ ꯅꯣꯛꯇꯅ ꯋꯥꯔꯤꯒ ꯁꯥꯔꯒ ꯂꯩꯔꯝꯕꯗꯨꯗ ꯍꯦꯛ ꯀꯂꯛꯆꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯅꯣꯏꯒꯤ ꯅꯆꯟꯅꯅꯤꯡ ꯁꯨꯃꯥꯏ ꯂꯣꯏꯅꯕꯁꯤ ꯎꯕꯗ ꯑꯩꯗꯤ ꯌꯥꯝ ꯀꯂꯛꯆꯩꯗ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯅꯣꯏꯒꯤꯁꯨ ꯏꯆꯦ ꯂꯦꯝꯕꯤ ꯂꯩꯔꯤꯗꯨꯗꯤ? ꯑꯁ ꯑꯩꯈꯣꯏꯅꯃꯗꯤ ꯂꯩꯔꯤꯗꯨꯅꯤ, ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯗꯅꯤ ꯃꯥꯅ ꯂꯩꯔꯤꯁꯦ. ꯍꯥꯏꯅ ꯊꯕꯥꯇꯣꯝꯕꯤꯗꯨ ꯋꯥꯗꯨ ꯌꯥꯝꯅꯗꯤ ꯅꯠꯇꯕꯤ ꯃꯥꯒꯤ ꯄꯦꯟꯗꯕꯗꯨ ꯈꯤꯇꯪ ꯇꯝꯖꯔꯝꯃꯤ. ꯅꯥꯎꯇꯣꯝꯕꯤꯁꯨ ꯑꯗꯨꯃꯛ ꯇꯥꯔꯤ, ꯋꯥꯗꯤ ꯀꯌꯥ ꯍꯥꯏꯗꯦ. ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯗꯨꯗ ꯃꯅꯝ ꯑꯗꯨꯁꯨ ꯀꯣꯂꯤꯛꯇꯨ ꯃꯆꯟꯅꯨꯄꯤꯒ ꯉꯥꯏꯗꯅ ꯃꯥꯅ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯇꯧꯈꯤꯕꯗꯨ ꯎꯕꯗ ꯊꯕꯥꯇꯣꯝꯕꯤꯅ ꯃꯉꯛ ꯍꯥꯏꯐꯦꯠ ꯏꯜꯂꯒ, ꯇꯨ ꯅꯣꯏꯒꯤꯗꯤ ꯅꯣꯏ ꯏꯅꯝꯃꯅ ꯀꯩꯁꯨ ꯅꯪꯉꯥꯏꯗꯅ ꯊꯕꯛ ꯏꯪꯈꯥꯡꯒꯁꯦ ꯁꯠ ꯇꯧꯔꯤꯗꯅ. ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯏꯅꯝꯃꯗꯤ ꯅꯣꯡꯃꯇ ꯑꯩꯒ ꯂꯧ ꯇꯥꯟꯅꯗꯦꯗ. ꯏꯕꯦꯝꯃ, ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯥꯅ ꯍꯦꯟꯈꯤꯕꯗꯅꯦ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯃꯨꯛꯇꯣꯏꯕ. ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤꯗ. ꯑꯩꯅ ꯃꯔꯨꯞꯀꯤ ꯐꯅꯦꯛ ꯈꯔ ꯁꯥꯕꯤꯌꯨ ꯍꯥꯏꯗꯨꯕꯨ ꯀꯝꯗꯧꯕꯅꯣ? ꯅꯪꯕꯨ ꯉꯝꯗꯧꯔꯤꯕ꯭ꯔꯣ? ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯅ ꯃꯤ ꯑꯇꯩ ꯍꯪꯉꯨꯗꯧꯔꯤꯕꯅꯤ ꯑꯩ. ꯏꯅꯝꯃ, ꯑꯩꯗꯤ ꯊꯣꯏꯅ ꯍꯩꯊꯣꯏꯕꯁꯨ ꯅꯠꯇꯦ. ꯊꯥꯗ ꯐꯅꯦꯛ 6 ꯍꯦꯟꯅ ꯄꯤꯕꯗꯤ ꯉꯝꯗꯧ ꯃꯥꯟꯗꯦ. ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯔꯦ. ꯃꯔꯤ ꯑꯃꯅ ꯑꯩꯅ ꯑꯗꯨꯃꯛ ꯆꯦꯟꯅ ꯁꯥꯕ ꯍꯥꯏꯗꯨꯅꯤ. ꯑꯗꯨꯗꯤ ꯑꯩꯅꯦ ꯅꯪꯅ ꯄꯤꯅꯤ ꯍꯥꯏꯅ ꯂꯦꯞꯂꯕꯅꯤ. ꯃꯤꯒꯤꯗꯒ ꯑꯝꯇ ꯍꯪꯉꯔꯣꯏꯀꯣ? ꯍꯣꯏ ꯍꯥꯏꯅ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯒ ꯊꯕꯥꯇꯣꯝꯕꯤꯁꯨ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯟꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯥꯎꯇꯣꯝꯕꯤꯗꯨ ꯂꯩꯅꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯗ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ. ꯑꯦ ꯂꯩꯅꯥ, ꯑꯦ ꯅꯥꯎꯇꯣꯝꯕꯤ, ꯌꯥꯝ ꯊꯥꯖꯗꯦꯅ, ꯀꯥꯏ ꯆꯠꯂꯨꯔꯤꯅꯣ? ꯑꯁꯤꯗ ꯊꯕꯛ ꯑꯃ ꯂꯥꯛꯑꯝꯕꯅꯤ. ꯅꯪꯒ ꯊꯦꯡꯅꯗꯕꯁꯨ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯁꯣꯝꯗ ꯆꯪꯉꯝꯕꯅꯤ. ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯆꯪꯉꯨꯁꯤ. ꯆꯪꯂꯔꯣꯏꯒꯦ, ꯊꯕꯛ ꯂꯩꯍꯧꯔꯤ. ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇꯪ ꯇꯝꯂꯝꯒꯦꯅ ꯇꯧꯕꯅꯤ. ꯀꯩ ꯋꯥꯅꯣ? ꯑꯇꯩ ꯅꯠꯇꯦꯗ, ꯅꯣꯏ ꯆꯦꯒꯤꯅꯤ. ꯑꯩꯈꯣꯏ ꯆꯦꯒꯤ? ꯍꯣꯏ. ꯍꯥꯏꯅ ꯉꯔꯥꯡ ꯊꯕꯥꯇꯣꯝꯕꯤꯅ ꯍꯥꯏꯔꯝꯕ ꯄꯨꯝꯕ ꯂꯩꯅꯥꯗ ꯑꯃꯨꯛ ꯇꯝꯂꯝꯃꯤ. ꯂꯩꯅꯥ ꯇꯝꯂꯛꯂꯤꯕ ꯄꯥꯎꯗꯨ ꯇꯥꯔꯒ ꯃꯃꯥꯏ ꯃꯃꯤꯠꯀꯗꯨ ꯂꯣꯏꯅ ꯉꯥꯡꯁꯤꯜꯂꯝꯃꯤ. ꯑꯗꯨꯃꯛꯄꯨ ꯃꯁꯤꯗꯨ ꯀꯟꯗꯕ ꯌꯥꯗꯦ ꯈꯟꯅ ꯇꯞꯅ, ꯅꯥꯎꯇꯣꯝꯕꯤ, ꯍꯣꯏ ꯑꯩꯈꯣꯏ ꯆꯦꯗꯣ ꯃꯈꯣꯜ ꯃꯋꯥ ꯈꯔ ꯆꯥꯎꯕꯅꯤ. ꯃꯥꯗꯤ ꯀꯌꯥꯁꯨ ꯁꯤꯡꯗꯕꯅꯤ. ꯃꯤꯅ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏꯒ ꯈꯪꯗꯕꯅꯤ. ꯑꯗꯨꯗ ꯃꯥꯅ ꯍꯦꯛ ꯋꯥꯗꯅ ꯁꯨꯝ ꯍꯥꯏꯖꯕꯗꯨꯗ ꯂꯥꯟꯅ ꯂꯧꯔꯤ ꯑꯣꯏꯔꯝꯅꯤꯗ. ꯅꯣꯏꯁꯨꯅꯤꯅꯦ, ꯁꯨꯝ ꯏꯃꯨꯡ ꯑꯃꯗ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯒ ꯑꯃꯅ ꯑꯗꯨꯝ ꯇꯧꯔꯗꯤ ꯁꯥꯎꯅꯤꯡꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯃꯤ. ꯑꯗꯣ ꯇꯧꯕꯒꯤꯕꯨꯗꯤ ꯏꯅꯝꯃ ꯊꯕꯥ ꯍꯣꯏꯗꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯃꯤ ꯌꯥꯝ ꯁꯤꯡꯕꯅꯤ. ꯋꯥꯁꯨ ꯌꯥꯝꯅ ꯉꯥꯡꯗꯕꯅꯤ. ꯑꯗꯨꯅ ꯏꯆꯟ ꯆꯥꯟꯅꯗ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ. ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯨꯝ ꯂꯩꯍꯧꯔꯦ. ꯍꯥꯏꯔꯒ ꯂꯩꯅꯥꯗꯨ ꯏꯀꯥꯏꯅ ꯃꯌꯨꯝꯗ ꯁꯧ ꯂꯥꯎꯅ ꯍꯜꯂꯛꯂꯝꯃꯤ. ꯃꯆꯥꯅꯨꯄꯤꯅ ꯁꯧ ꯂꯥꯎꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯛꯅ, ꯀꯅꯥꯒꯃꯨꯛ ꯀꯔꯤ ꯍꯥꯏꯅꯔꯛꯂꯦ? ꯈꯨ ꯀꯥꯝꯂꯒ ꯍꯜꯂꯛꯂꯤꯕꯗꯨꯅ? ꯍꯣꯅꯦ, ꯅꯆꯥꯅꯨꯄꯤ ꯑꯐꯕꯤꯗꯣ, ꯏꯃꯥ ꯂꯧꯕꯤꯗꯣ, ꯑꯗꯨꯒꯤ ꯄꯥꯎ ꯇꯥꯕꯒꯤꯅꯤ ꯑꯩꯅ ꯀꯥꯝꯂꯒ ꯍꯜꯂꯛꯏꯁꯦ. ꯏꯍꯦ, ꯅꯁꯦ ꯀꯩꯗꯧꯔꯦꯒꯦ? ꯅꯠꯇꯦ, ꯑꯥꯗ ꯂꯩꯕꯗꯨ ꯌꯥꯝꯅ ꯋꯥꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄ꯭ꯔꯕ? ꯀꯥꯏꯗꯒꯤ ꯂꯩꯕ ꯋꯥꯕꯅꯣ? ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯃꯥꯒꯤ ꯍꯧꯅꯕꯤ ꯂꯥꯎ ꯈꯣꯡꯕꯤ, ꯊꯕꯛ ꯈꯤꯇꯪ ꯍꯦꯟꯕ ꯌꯥꯗꯕꯤ, ꯏꯃꯥꯒꯤ ꯊꯥꯏꯅꯒꯤ ꯍꯧꯅꯕꯤ ꯂꯤꯆꯠꯇꯣ ꯃꯗꯨ ꯇꯧꯋꯦꯅ ꯃꯤꯅ ꯇꯝꯃꯛꯏꯅꯤ. ꯑꯩꯅꯦ ꯏꯀꯥꯏꯕꯗ ꯂꯣꯏꯔꯦ. ꯀꯅꯥꯅ ꯀꯔꯤ ꯇꯝꯂꯛꯏꯅꯣꯅꯦ? ꯋꯥꯗꯣ ꯑꯝꯇ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯃꯨ ꯀꯩꯗꯧꯒꯦ? ꯑꯩꯅ ꯍꯧꯖꯤꯛ ꯃꯃꯥꯡꯂꯣꯝꯗ ꯆꯠꯄ ꯃꯣꯏ ꯃꯅꯥꯛꯀꯤ ꯅꯥꯎꯇꯣꯝꯕꯤꯗꯣ, ꯑꯗꯨꯗ ꯑꯩꯒ ꯇꯤꯟꯅꯕꯗꯣ ꯊꯦꯡꯅꯩ. ꯃꯥꯅ ꯇꯝꯂꯝꯕꯅꯤ. ꯍꯥꯏꯅ ꯂꯩꯅꯥꯅ ꯃꯃꯥꯗ ꯃꯇꯥ ꯏꯕꯦꯝꯃꯗꯨꯅ ꯇꯝꯂꯝꯕ ꯄꯨꯝꯕ ꯑꯃꯇ ꯁꯤꯊꯗꯅ ꯇꯝꯅꯩ. ꯃꯤꯅ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯑꯁꯣꯏꯕ ꯍꯥꯏꯔꯛꯂꯤ ꯃꯥꯜꯂꯤ ꯇꯥꯛꯄꯤ ꯇꯝꯕꯤꯒꯤꯗꯤ ꯈꯟꯗ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯁꯥꯎꯖꯤꯟꯗꯨꯅ, ꯍꯦ ꯑꯁꯤꯒꯤ ꯑꯣꯏꯔꯦ. ꯃꯣꯏꯅ ꯑꯗꯨꯗꯤ ꯏꯆꯥꯅꯨꯄꯤꯗꯣ ꯃꯇꯣꯝꯇ ꯊꯕꯛ ꯁꯨꯍꯟꯅꯕ ꯍꯣꯠꯅꯕꯗꯨꯒꯤ ꯏꯆꯥꯗꯨꯅ ꯁꯥꯎꯕꯒꯤ ꯋꯥꯅꯤ. ꯈꯪꯅꯤ ꯏꯆꯥꯗꯣ ꯂꯥꯛꯈꯤꯁꯅꯨ, ꯂꯣꯏꯅ ꯇꯝꯒꯦꯕ. ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯇꯣꯉꯥꯟ ꯊꯣꯛ ꯆꯥꯊꯣꯛꯎ ꯍꯥꯏꯅꯁꯨ ꯍꯥꯏꯗꯧꯔꯤꯕꯅꯤ. ꯑꯁ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯃꯤꯅ ꯅꯆꯥꯅꯨꯄꯤꯗꯣ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯇꯦꯅ ꯄꯥꯎ ꯇꯝꯃꯒ ꯅꯆꯥꯅꯨꯄꯤꯗꯣ ꯋꯥꯔꯛꯀꯦꯗ ꯍꯥꯏꯗ꯭ꯔꯒ ꯍꯦꯟꯅ ꯅꯆꯥꯗꯣ ꯅꯥꯎꯊꯣꯡ ꯍꯥꯏꯕ ꯋꯥ ꯍꯥꯏꯖꯤꯟꯗꯧꯔꯤꯕꯁꯤꯕꯣ? ꯏꯃꯥ ꯅꯪ ꯁꯤꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣꯕ? ꯍꯦ, ꯅꯪꯅ ꯈꯪꯄꯣꯟꯇꯦ. ꯅꯧꯅ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯁꯦ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯁꯤꯅ ꯌꯥꯔꯗꯤ ꯅꯝꯁꯤꯜꯂꯒ ꯊꯝꯒꯦ ꯁꯤꯅꯤ. ꯑꯗꯨꯅꯅꯦ, ꯅꯧꯅ ꯌꯨꯝ ꯄꯥꯜꯂꯤꯕꯁꯤꯡꯁꯨ ꯃꯣꯏꯅ ꯅꯝꯁꯤꯟꯕ ꯌꯥꯗꯦ. ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯟꯒꯗꯕ, ꯈꯪꯂꯕ꯭ꯔꯥ? ꯅꯪꯁꯨ ꯍꯌꯦꯡ ꯅꯌꯨꯝ ꯄꯥꯜꯂꯕ ꯀꯥꯟꯗ ꯃꯧ ꯑꯅꯧꯕꯤꯅꯤꯗꯣ ꯍꯥꯏꯗꯅ ꯄꯥꯛ ꯊꯥꯔꯒ ꯂꯩꯕ ꯌꯥꯗꯦ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯅꯦꯝꯅꯀꯨ ꯏꯃꯨꯡ ꯃꯅꯨꯡꯅꯅꯦ ꯅꯝꯊꯈꯤꯗꯧꯔꯤꯕꯅꯤ ꯇꯧꯔꯛꯇꯣꯏꯁꯤ. ꯍꯥꯏꯅ ꯕꯤꯃꯣꯂꯥꯗꯨ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯅꯧꯅ ꯃꯌꯨꯝ ꯄꯥꯜꯂꯕ ꯇꯨꯡꯗ ꯃꯥꯁꯨ ꯃꯤꯅ ꯍꯦꯟꯖꯤꯜꯍꯟꯒꯅꯨ ꯍꯥꯏꯅ ꯉꯥꯡꯁꯛꯂꯤ. ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯗꯤ ꯃꯃꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯁꯧ ꯂꯥꯎꯅ, ꯇꯥꯅꯤꯡꯗ꯭ꯔꯦ. ꯏꯃꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯣ ꯇꯥꯕ ꯌꯥꯕ ꯋꯥ ꯑꯝꯇ ꯅꯠꯇꯦ.
ꯅꯪꯗꯧꯅ ꯂꯣꯏꯅ ꯃꯆꯥ ꯅꯤꯡꯉꯣꯜꯗꯣ ꯑꯗꯨꯃꯥꯏꯅ ꯇꯥꯛꯅꯔꯗꯤ ꯀꯅꯥꯝꯇꯅ ꯃꯤ ꯇꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯩꯅꯥꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯃꯆꯥꯅꯨꯄꯤꯗꯨꯅ ꯂꯧꯗꯕꯗꯨꯗ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯃꯁꯤꯗꯤꯕ ꯇꯥꯛꯅꯁꯨ ꯂꯧꯗꯦꯅꯦ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯀꯥꯟꯗ ꯋꯥꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯅꯦ ꯑꯩꯅ ꯅꯥꯗ ꯍꯥꯞꯇꯧꯕ ꯅꯠꯇꯦ ꯍꯥꯏꯕ ꯉꯥꯡꯕꯗꯤ ꯂꯧꯗꯅ ꯍꯥꯏꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯂꯦꯝꯕꯤꯗꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯂꯝ ꯃꯇꯦꯛ ꯑꯃ ꯇꯩꯔꯒ ꯆꯥꯛ ꯑꯃ ꯊꯣꯡꯂꯒ ꯆꯥꯛ ꯍꯦꯛ ꯆꯥꯕ ꯂꯣꯏꯕꯗꯒꯤ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯊꯕꯥꯇꯣꯝꯕꯤꯁꯨ ꯃꯅꯝꯃꯒꯣꯟ ꯁꯤꯟꯅꯔꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕ ꯇꯟꯗꯨꯅ ꯃꯥꯅ ꯑꯉꯝꯕ ꯃꯈꯩꯗꯤ ꯋꯥ ꯍꯥꯏꯅꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯁꯤꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯊꯥ ꯊꯥꯖꯗꯅ ꯂꯦꯝꯕꯤꯗꯨ ꯃꯄꯥꯝꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯥꯛꯆꯔꯝꯃꯤ ꯕꯤꯃꯣꯂꯥꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ ꯑꯍꯣꯏꯃ ꯁꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯄꯨꯔꯛꯄꯅꯤ ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯔꯕꯁꯤꯗ ꯍꯥꯏ ꯇꯣꯝꯕꯤꯌꯥ ꯅꯁꯤ ꯂꯥꯛꯂꯤꯅꯦ ꯅꯁꯤꯅ ꯄꯨꯔꯛꯂꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯦ ꯂꯧꯁꯤꯜꯂꯨ ꯂꯥꯎꯅꯦ ꯃꯁꯤꯃꯅꯅꯦ ꯅꯄꯥ ꯂꯧꯕꯅꯔ ꯀꯔꯤꯅꯣ ꯉꯥꯡꯅꯕ ꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯅꯪꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗꯦ ꯑꯩ ꯌꯥꯝ ꯋꯥꯏꯗ ꯅꯪꯅꯁꯨ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯨꯗꯅ ꯍꯣꯏꯁꯦ ꯍꯥꯏꯒꯦ ꯃꯃꯥ ꯃꯆꯥꯗꯨꯗꯤ ꯌꯥꯝ ꯆꯥꯟꯅꯅ ꯋꯥꯔꯤ ꯁꯥꯔꯤ ꯃꯃꯥ ꯃꯆꯥꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯂꯩꯅꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯆꯤ ꯎꯕꯗ ꯀꯌꯥ ꯍꯩꯅꯗꯅ ꯏꯆꯦ ꯅꯪꯕꯨ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯍꯥꯏ ꯀꯔꯤ ꯋꯥꯉꯥꯡꯅꯣꯅꯦ ꯅꯁꯤꯅ ꯌꯨꯝꯁꯤ ꯂꯥꯛꯄꯕꯨ ꯀꯨꯏꯕ ꯀꯨꯏꯗꯕ ꯍꯥꯏꯅ ꯊꯤꯕ ꯌꯥꯕ꯭ꯔꯣ ꯍꯣꯅꯦ ꯃꯤꯅꯗꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯂꯦꯅ ꯋꯥ ꯍꯥꯏꯅꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯍꯥꯏꯅꯤꯡꯕ ꯃꯈꯩ ꯍꯥꯏꯅꯖꯁꯅꯨ ꯏꯆꯥꯅ ꯌꯨꯝꯁꯤ ꯂꯥꯛꯄꯕꯨ ꯃꯄꯥ ꯀꯅꯥꯅ ꯃꯣꯗꯣ ꯂꯩꯁꯤꯅꯤꯒꯦ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯅꯤ ꯃꯤꯅ ꯋꯥ ꯍꯥꯏꯔꯛꯏꯁꯤ ꯂꯦꯝꯕꯤ ꯈꯪꯅꯤꯡꯅ ꯏꯃꯥ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯍꯣꯅꯦ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤ ꯀꯔꯤꯌꯦ ꯅꯣꯏ ꯑꯗꯨꯋꯥꯏꯗ ꯂꯩꯕꯗꯣ ꯍꯩ ꯑꯁ ꯑꯩ ꯀꯥꯎꯔꯦꯅꯦ ꯍꯩ ꯑꯇꯣꯝꯕꯤꯌꯥ ꯑꯩꯕꯨ ꯇꯝꯕ ꯍꯩꯇ꯭ꯔꯦꯅꯦ ꯉꯁꯤꯗ ꯑꯝꯇ ꯇꯝꯈꯣꯅꯦ ꯅꯪꯕꯣ ꯍꯣꯅꯦ ꯅꯣꯏ ꯑꯗꯨꯋꯥꯏꯒꯤ ꯅꯥꯎꯇꯣꯝꯕꯤꯗꯣ ꯑꯗꯨꯅ ꯇꯝꯃꯛꯄꯅꯤ ꯏꯆꯦꯒꯤ ꯐꯖꯕ ꯂꯤꯆꯠ ꯁꯖꯠ ꯃꯌꯥꯝꯗꯣ ꯃꯤꯅ ꯂꯣꯏꯅ ꯈꯪꯅꯗꯅ ꯇꯝꯃꯦꯗꯅ ꯍꯥꯏꯅ ꯂꯩꯅꯥꯅ ꯃꯁꯤꯗ ꯅꯥꯎꯇꯣꯝꯕꯤꯅ ꯃꯉꯣꯟꯗ ꯇꯝꯂꯝꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯃꯁꯤ ꯑꯣꯏꯕꯅꯤꯅ ꯀꯟꯅ ꯉꯥꯡꯕꯁꯨ ꯌꯥꯗꯦ ꯏꯆꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯧ ꯑꯣꯏꯅ ꯆꯠꯂꯒ ꯌꯥꯅꯕ ꯂꯩꯇꯅ ꯏꯆꯦꯅ ꯅꯅꯤꯡ ꯇꯧꯅꯤ ꯍꯥꯏꯗꯨꯗꯤ ꯆꯟꯅꯖꯔꯣꯏꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯤꯒꯤꯁꯨ ꯑꯩꯒꯤꯁꯨ ꯌꯥꯅꯅꯕ ꯈꯔ ꯆꯠꯄ ꯇꯝꯃꯨ ꯏꯃꯥꯁꯨꯅꯤ ꯏꯆꯦꯁꯦ ꯈꯔ ꯋꯥꯔꯛꯀꯦ ꯍꯥꯏꯗꯅ ꯈꯜꯂꯨꯅꯨ ꯅꯇꯩ ꯋꯥꯌꯨꯝ ꯆꯥꯗꯕ ꯉꯥꯛꯇ ꯇꯥꯛꯁꯤꯜꯂꯨ ꯍꯩꯕꯤꯔꯦꯗ ꯍꯩꯅꯨ ꯇꯔꯦꯡ ꯅꯪꯅ ꯀꯔꯤ ꯈꯪꯉꯗꯅ ꯌꯨꯝ ꯄꯥꯜꯂꯤꯁꯦ ꯅꯪꯅ ꯅꯠꯇꯦ ꯅꯆꯦꯁꯤꯅꯅꯤ ꯍꯥꯏꯅ ꯃꯃꯥꯅ ꯀꯟꯈꯠꯄ ꯃꯇꯧ ꯎꯠꯂꯛꯄꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯁꯨ ꯅꯥꯎ ꯆꯥꯎꯔꯗꯨꯅ ꯃꯤ ꯎꯁꯤꯠꯇꯕ ꯃꯇꯧꯗ ꯍꯦꯉꯥꯡ ꯅꯪꯅ ꯈꯪꯄꯣꯠꯇꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯅ ꯃꯤ ꯈꯣꯏꯅ ꯇꯧꯅꯕꯗꯧꯅ ꯇꯧꯔꯗꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯒꯗꯧꯔꯤꯒꯦ ꯃꯁꯤꯗ ꯃꯣꯏꯗꯤꯅꯦ ꯃꯧꯁꯦ ꯃꯤ ꯅꯠꯇꯦ ꯑꯎꯟ ꯃꯤꯅꯥꯏꯅ ꯍꯥꯏꯕꯅꯤ ꯈꯜꯂꯤꯁꯦ ꯑꯗꯨꯗꯤ ꯀꯅꯥꯅ ꯌꯥꯅꯤ ꯍꯥꯏꯒꯦ ꯏꯁ ꯈꯪꯉꯤ ꯌꯥꯔꯦ ꯁꯤꯗ ꯂꯩꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯍꯧꯅ ꯏꯆꯦꯕꯨ ꯅꯣꯡꯃꯇ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯁꯖꯠ ꯂꯤꯆꯠ ꯑꯝꯇ ꯆꯠꯈꯤꯕ꯭ꯔꯅꯦ ꯃꯤꯒꯤ ꯏꯃꯨꯡꯗꯨꯗ ꯑꯗꯨꯒꯤ ꯍꯩꯅꯕꯤ ꯇꯧꯔꯗꯤ ꯃꯤꯅ ꯑꯗꯨꯝ ꯋꯥ ꯍꯥꯏꯔꯛꯄꯁꯦ ꯃꯁꯥꯅ ꯇꯥꯕ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯃꯊꯛꯀꯤ ꯃꯆꯦꯁꯤꯗ ꯃꯥꯅ ꯏꯃꯥ ꯁꯥꯗꯅ ꯑꯁꯨꯛ ꯇꯥꯛꯂꯤꯕ ꯌꯦꯡꯁꯤꯜꯂꯤꯕꯁꯤꯕꯣ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯄꯪꯂꯩ ꯂꯩꯒꯦ ꯍꯥꯏꯗꯦꯅꯦ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯛꯂꯝꯂꯅꯤ ꯅꯣꯏꯒꯤ ꯑꯁꯣꯏꯕ ꯉꯥꯡꯂꯒꯅ ꯑꯉꯥꯡꯅꯤ ꯅꯪꯅ ꯈꯪꯄꯣꯠꯇꯤ ꯍꯦꯛ ꯃꯍꯥꯏꯕ ꯑꯗꯨꯝ ꯀꯟꯊꯣꯛꯄ ꯑꯗꯨꯒ ꯑꯃꯨꯛ ꯌꯨꯝ ꯀꯩ ꯄꯥꯜꯍꯟꯅꯤꯡꯂ ꯃꯇꯝꯗꯅ ꯂꯤꯔꯦ ꯌꯨꯝꯁꯤ ꯂꯩꯕꯤꯔꯅꯨ ꯈꯨꯃꯨ ꯊꯣꯛꯂ ꯐꯥꯎꯕꯗ ꯑꯉꯥꯡ ꯁꯥꯗꯅ ꯂꯩ ꯍꯦꯛ ꯃꯍꯥꯏꯕꯤꯕ ꯈꯪꯖꯗ꯭ꯔꯦꯗ ꯃꯇꯝꯁꯤ ꯇꯧꯔꯤꯁꯦ ꯑꯁꯨꯝꯕ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯂꯥꯜꯂꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯅ ꯂꯩꯅꯥꯗꯤ ꯑꯗꯨꯃꯛ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯍꯔꯥꯎ ꯍꯔꯥꯎ ꯃꯄꯥꯝꯗ ꯂꯥꯛꯆꯕ ꯅꯨꯄꯤꯗꯨꯁꯨ ꯃꯅꯥꯎ ꯅꯨꯄꯤꯅ ꯍꯥꯏꯔꯝꯂꯤꯕ ꯃꯌꯥꯝꯗꯨꯗ ꯍꯔꯥꯎꯐꯝꯒ ꯑꯃꯠꯇ ꯈꯪꯗ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯩꯕꯨ ꯃꯤ ꯈꯨꯗꯤꯡ ꯌꯣꯟꯕ ꯈꯪꯉꯦ ꯌꯨꯝꯗ ꯌꯧꯁꯤꯅꯧꯕ ꯑꯩꯅ ꯂꯥꯟ ꯇꯧꯒꯦ ꯈꯪꯉꯤꯕ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯃꯥꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯛꯂꯝꯃꯤ ꯕꯦꯝꯃ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯅꯣꯅꯦ ꯏꯃꯥ ꯀꯩꯁꯨ ꯈꯟꯗꯦꯗ ꯏꯆꯥꯁꯤꯗꯤ ꯅꯅꯥꯎꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨꯗꯤꯅꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯃꯥꯅ ꯍꯥꯏꯗꯧꯕꯗꯤꯅꯦ ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯍꯦꯛ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯇꯣꯉꯥꯟ ꯊꯣꯛ ꯆꯥꯊꯣꯛꯎ ꯏꯃꯥ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯝꯃꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯈ꯭ꯔꯕꯣ ꯑꯩ ꯌꯨꯝꯗ ꯆꯥꯛꯀꯝꯗ ꯆꯥꯔꯛꯇꯦ ꯁꯤꯗ ꯆꯥꯒꯦ ꯍꯥꯏꯅ ꯊꯣꯡꯗ꯭ꯔꯤ ꯅꯅꯥꯎꯅꯅꯦ ꯊꯣꯡꯗꯧꯔꯤꯕꯅꯤ ꯃꯔꯥꯏꯅ ꯍꯥꯞꯆꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯅꯤ ꯏꯁꯥꯅ ꯆꯥꯅꯤꯡꯕ ꯃꯊꯦꯜꯗꯨꯝ ꯆꯥꯊꯣꯛꯁꯤꯉꯥꯏ ꯑꯗꯨꯗꯤ ꯏꯃꯥ ꯁꯣꯏꯖꯤꯟꯗꯣ ꯏꯔꯣꯟꯍꯜꯂꯁꯤ ꯑꯩꯁꯨ ꯁꯦꯝꯕ ꯁꯥꯕ ꯈꯔ ꯌꯥꯎꯁꯤꯜꯂꯒꯦ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏꯁꯦ ꯃꯥꯅ ꯃꯔꯥꯏꯅ ꯂꯣꯏꯅ ꯇꯧꯖꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯅꯤ ꯏꯆꯥꯗꯤ ꯑꯥꯗꯁꯨ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯇꯦꯛ ꯄꯣꯊꯥꯎꯁꯤ ꯍꯣꯏ ꯏꯃꯥ
ꯍꯥꯏꯅ ꯃꯃꯥ ꯃꯆꯥꯗꯨ ꯑꯣꯟꯁꯤꯟꯅꯔꯒ ꯀꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯔꯝꯗ ꯐꯥꯎꯕ ꯃꯤꯋꯥ ꯉꯥꯡꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯄꯥꯝꯗ ꯆꯥꯊꯣꯛ ꯊꯛꯇꯣꯛꯇꯨꯅ ꯂꯩꯊꯣꯛꯂꯒ ꯅꯨꯃꯤꯠ ꯈꯔ ꯂꯩꯊꯔꯛꯄꯗ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯩꯅꯥꯗꯨ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯝꯕꯗꯨ ꯃꯁꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯄ꯭ꯔꯚꯨꯞ ꯊꯣꯔꯛꯂꯒ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥꯅ ꯈꯜꯂꯤꯁꯤꯕꯨ ꯀꯩꯅꯣꯕ? ꯑꯩꯅ ꯀꯔꯤ ꯈꯜꯂꯒꯦ, ꯀꯔꯤ ꯇꯧꯔꯒꯦꯕ? ꯅꯪꯅ ꯑꯁꯨꯛ ꯈꯣꯟꯀꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯃꯤꯒꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯕ ꯏꯃꯨꯡꯗꯣ ꯏꯆꯦꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯄꯨꯡꯁꯥ ꯁꯥꯍꯜꯂꯤ꯫ ꯃꯗꯨꯗ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯐꯩ ꯐꯠꯇꯦ ꯋꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯇꯣꯉꯥꯟꯅ ꯊꯣꯛ ꯆꯥꯎꯀꯥꯏꯅ ꯏꯟꯁꯤꯜꯂꯤꯕꯗꯨꯕꯨ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯗ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯏꯟꯁꯤꯟꯅꯒꯦꯕ? ꯏꯁ, ꯑꯕꯣꯛꯅꯤꯀꯣ, ꯌꯥꯝ ꯑꯍꯩꯕꯤꯅꯦꯕ꯫ ꯃꯃꯥ ꯑꯩꯉꯣꯟꯗ ꯑꯣꯟꯈꯠꯇꯅ ꯄꯥꯎꯇꯥꯛꯀ ꯄꯤꯁꯤꯜꯂꯛꯂꯗꯅ ꯅꯪ ꯌꯥꯝ ꯈꯪ ꯍꯩꯔꯕꯅꯦꯕ ꯅꯪ, ꯍꯥ? ꯏꯃꯥ, ꯈꯪ ꯍꯩꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯪꯅ ꯌꯨꯝ ꯄꯥꯟꯕꯁꯨ ꯅꯠꯇꯅ ꯑꯈꯪ ꯑꯍꯩ ꯁꯥꯗꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯍꯌꯦꯡꯋꯥꯏ ꯅꯪꯒꯤ ꯌꯨꯝꯕꯥꯟ ꯑꯃꯨꯛ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯇꯝꯗꯨꯗ ꯏꯃꯥ ꯍꯥꯏꯗꯅꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯁꯤ ꯂꯩꯔꯦꯀꯣ꯫ ꯍꯥꯏꯅ ꯕꯤꯃꯣꯂꯥꯗꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯇꯧꯒꯤ ꯇꯧꯕꯗꯨꯗ ꯂꯩꯅꯥꯅ ꯈꯣꯜ ꯀꯜꯂꯞꯅ "ꯏꯃꯥ, ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇ ꯇꯥꯛꯀꯣ꯫ ꯀꯥꯏꯗꯅ ꯆꯠꯀꯦꯗꯩꯗꯨꯕꯣ? ꯅꯪꯒꯅꯦ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯑꯩꯉꯣꯟꯗ꯫ ꯃꯃꯥꯡꯗ ꯁꯦꯜꯈꯤꯗ ꯊꯧꯔꯨꯈꯤꯒꯦ꯫ ꯏꯁ, ꯈꯅꯥꯗ ꯑꯩꯅ ꯋꯥ ꯍꯥꯏꯕꯁꯤ ꯇꯥꯅꯤꯡꯗꯕꯒꯤ ꯆꯦꯜꯂꯤꯅꯦꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤꯀꯣ꯫ ꯑꯗꯨꯃꯥꯏꯅ ꯆꯦꯟꯁꯤꯟꯅꯕꯅ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏꯀꯣ꯫ ꯏꯆꯦꯅ ꯑꯥꯗ ꯆꯟꯅꯗ꯭ꯔꯗꯤ ꯏꯃꯥꯒ ꯄꯥꯕꯒꯗꯅꯤ ꯆꯤꯡꯊꯣꯔꯛꯇꯣꯏꯁꯤ꯫ ꯆꯤꯡꯊꯣꯛꯀꯦꯔꯥ ꯆꯤꯡꯊꯣꯛꯑꯣꯏꯒꯦꯔꯥ ꯃꯗꯨꯗ ꯅꯪꯅ ꯀꯔꯤꯝꯇ ꯋꯥꯕꯤꯔꯨꯅꯨ꯫ ꯑꯩꯅꯦ ꯃꯤ ꯑꯃꯨꯛ ꯎꯅꯍꯧꯗꯕ ꯇꯥꯔꯦ꯫ ꯍꯥꯏꯅ ꯕꯤꯃꯣꯂꯥꯗꯨ ꯃꯆꯥꯅꯨꯄꯤꯅ ꯉꯥꯡꯕ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯩꯅꯥꯁꯨ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯆꯤꯟꯗ ꯇꯞꯅ "ꯄꯦꯜꯂꯕꯅꯤ, ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤꯁꯨ ꯈꯔ ꯈꯔ ꯇꯥꯕꯤꯔꯗꯤ ꯐꯗꯧꯕ" ꯍꯥꯏꯅ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯦꯝꯕꯤꯗꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯏꯁꯧ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯏꯃꯨꯡꯁꯤꯗ ꯑꯩꯅ ꯂꯩꯕꯁꯦ ꯌꯥꯝ ꯌꯦꯡꯁꯤꯟꯕ ꯃꯤ ꯌꯥꯝ ꯌꯥꯎꯅꯔꯦ꯫ ꯆꯨꯝꯅ ꯌꯦꯡꯁꯤꯟꯕꯗ ꯅꯠꯇꯦ, ꯂꯩꯀꯥꯏ ꯆꯠꯇꯅ ꯄꯥꯎꯒꯁꯦ ꯁꯟꯗꯣꯛꯄ ꯃꯤꯁꯨ ꯌꯥꯝ ꯌꯥꯎꯔꯤꯌꯦ꯫ ꯍꯥꯏꯅ ꯂꯦꯝꯕꯤꯗꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯃꯛ ꯉꯥꯡꯁꯛꯇꯅ ꯇꯧꯕꯗꯨ ꯇꯥꯗꯨ ꯂꯩꯕ ꯉꯝꯗ ꯊꯕꯥꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ "ꯏꯅꯝꯃ ꯅꯪ ꯉꯁꯥꯏꯗꯒꯤ ꯂꯥꯎꯗꯅ ꯏꯅꯝꯃꯗ ꯌꯦꯡꯁꯤꯟꯕ ꯂꯩ, ꯏꯅꯝꯃꯕꯨ ꯃꯤꯗ ꯄꯥꯎꯊꯣꯛꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯅꯥꯗꯅꯣ? ꯀꯅꯥꯗ ꯀꯔꯤ ꯏꯅꯝꯃꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯝꯃꯒꯦ? ꯐꯅ ꯍꯥꯏꯔꯝꯂꯕꯁꯨ ꯑꯗꯨ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯇꯞꯅ ꯏꯪꯅ ꯍꯥꯏꯕ ꯌꯥꯕꯅꯤ꯫ ꯃꯁꯤꯗ ꯂꯥꯎ ꯈꯣꯡꯗꯅ ꯅꯤꯡꯉꯣꯜ ꯍꯩꯁꯤꯡꯕꯤ, ꯄꯦꯠꯅ ꯆꯦꯡꯖꯟꯕꯤ, ꯃꯁꯤꯗ ꯇꯞꯅ ꯏꯪꯅ ꯋꯥ ꯍꯥꯏꯔꯒ ꯏꯪꯖ ꯇꯞꯆꯕꯤ ꯁꯥꯗꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯑꯩ ꯌꯣꯜꯂꯝꯃꯤꯁꯤꯗꯤ ꯃꯁꯤꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏ ꯀꯥꯏꯅ? ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯦꯡꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯒꯦꯕ? ꯅꯠꯇꯦ ꯅꯪꯁꯤꯕꯨ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛꯂꯣ ꯍꯥ?" ꯍꯥꯏꯅ ꯂꯦꯝꯕꯤꯗꯨ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯒ ꯊꯕꯥꯇꯣꯝꯕꯤꯒꯤ ꯃꯃꯤꯠꯇꯨꯗ ꯀꯣꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯊꯕꯥꯇꯣꯝꯕꯤꯁꯨ ꯆꯣꯡꯁꯤꯜꯂꯒ ꯃꯃꯤꯠꯇꯨ ꯀꯣꯠꯀꯦ ꯇꯧꯔꯛꯄꯗꯨꯗꯗꯤ ꯁꯥꯎꯅ "ꯍꯦꯔꯥ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯅꯕ ꯌꯥꯕꯁꯤꯗ ꯈꯨꯠ ꯁꯥꯒ ꯌꯥꯎꯗꯅ" ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯃꯅꯝꯃꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯂꯦꯝꯕꯤꯗꯨ ꯃꯇꯣꯝꯇ ꯃꯈꯣꯡ ꯂꯩꯊꯦꯛꯄ ꯁꯥꯗꯨꯅ ꯇꯨꯁꯤꯟꯅꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯊꯕꯥꯇꯣꯝꯕꯤꯗꯤ ꯏꯉꯛ ꯉꯛꯅ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤ ꯈꯣꯟ ꯀꯜꯂꯞꯅ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯗꯨꯅ "ꯑꯌꯣ ꯏꯃꯥ, ꯑꯁꯤ ꯌꯥꯝ ꯉꯝꯃꯦ. ꯑꯩꯕꯨ ꯍꯦꯛꯇ ꯅꯥꯈꯣꯡ ꯖꯨꯔꯤꯁꯤꯗ ꯏꯟꯊꯣꯛꯏꯅꯦ. ꯏꯃꯥ, ꯑꯌꯣ." "ꯀꯩꯅꯣ ꯏꯅꯝꯃ, ꯑꯩꯅ ꯀꯥꯏꯗ?" ꯋꯥꯗꯣ ꯍꯥꯏꯕꯒ ꯂꯣꯏꯕ ꯅꯪꯈꯤꯗ꯭ꯔꯤ ꯃꯕꯨꯡ ꯊꯣꯛꯂꯛꯂꯒ ꯁꯥꯎꯅ ꯃꯁꯤ ꯀꯥꯝ ꯌꯥꯝ ꯍꯦꯜꯂꯤ ꯃꯁꯤ" ꯍꯥꯏꯅ ꯃꯆꯜꯒꯤ ꯃꯃꯥꯏꯗꯨꯗ ꯍꯦꯛꯇ ꯈꯨꯕꯥꯛꯅ ꯊꯥꯕꯤꯈꯤꯔꯝꯃꯤ꯫ ꯆꯩꯅꯥꯗꯨꯒ ꯂꯣꯏꯅꯅ ꯊꯥꯖꯗꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯏꯔꯥꯠ ꯆꯦꯠꯅ "ꯇꯥꯆꯧ, ꯑꯩꯅ ꯂꯥꯟꯕ "ꯌꯥꯔꯦ, ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯉꯥꯡꯂꯤ ꯁꯛꯂꯤ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏ ꯇꯥꯔꯤꯕꯅꯤ꯫ ꯅꯅꯝꯃꯁꯤꯒ ꯑꯣꯟꯁꯤꯟꯅꯔꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅ ꯑꯩꯅꯗꯤ ꯅꯪꯁꯦ ꯐꯅ ꯐꯩꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯒꯗꯤ ꯅꯪꯗꯤ ꯇꯧꯁꯤꯟꯅꯔꯤꯕ ꯑꯣꯏꯔꯦ." "ꯇꯥꯆꯧ, ꯑꯩꯅ ꯍꯥꯏꯁꯦ..." "ꯇꯥꯅꯤꯡꯗꯦ, ꯃꯈꯥ ꯇꯥꯒꯅꯨ." ꯀꯩꯅꯣꯕ ꯅꯣꯏꯅ ꯍꯥꯏꯅꯩꯗꯣ ꯀꯔꯤꯅꯣ ꯍꯥ?" "ꯏꯃꯥ, ꯏꯅꯝꯃꯁꯤ ꯃꯄꯥꯝ ꯆꯠꯂꯨꯔꯒ ꯀꯔꯤ ꯍꯥꯏꯖꯤꯜꯂꯛꯄꯅꯣ ꯈꯪꯗꯦ. ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯗꯨꯅ ꯈꯠꯅꯕ ꯌꯥꯝꯅ ꯍꯧꯏ." "ꯀꯔꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ? ꯈꯠꯅꯕꯁꯦ ꯑꯩꯅ ꯍꯧꯔꯤꯔꯣ, ꯅꯪꯅ ꯍꯧꯔꯤꯔꯣ? ꯕꯦꯝꯃ, ꯅꯪꯗꯤ ꯃꯨꯟꯅ ꯈꯪꯂꯝꯒꯅꯤ. ꯃꯁꯤꯗ ꯑꯍꯜ ꯂꯃꯟ ꯃꯃꯥꯡꯗꯅ ꯍꯦꯛ ꯂꯟꯖꯗꯕꯤ ꯁꯥꯔꯗꯅ." "ꯌꯥꯔꯦ ꯅꯨꯄꯤ, ꯅꯪꯁꯨ ꯇꯣꯛ. ꯑꯗꯨꯒ ꯑꯉꯥꯡ ꯅꯪꯁꯨꯅꯤ, ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗ ꯆꯠꯄꯇꯕ. ꯑꯗꯨꯒ ꯏꯃꯥ ꯍꯣꯏꯁꯨꯅꯤ, ꯄꯥꯎ ꯍꯦꯟꯖꯤꯟꯅꯇꯕ." "ꯀꯔꯤꯅꯣ ꯅꯣꯏ ꯅꯇꯩ ꯅꯅꯥꯎ ꯆꯪꯗꯅ ꯑꯉꯥꯡꯁꯤ ꯇꯧꯔꯤꯕꯁꯦ? ꯐꯅ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯕꯁꯨ ꯇꯞꯅ ꯏꯪꯅ ꯍꯥꯏꯕ ꯌꯥꯏ. ꯑꯗꯨꯗꯤ ꯅꯠꯇꯦ, ꯅꯣꯏꯅ ꯍꯦꯛꯇ ꯉꯝꯃꯤ ꯑꯍꯜꯅꯦꯗꯅ ꯑꯗꯨꯃꯥꯏꯅ ꯏꯆꯥꯗꯤ ꯍꯦꯛꯇ ꯉꯥꯡꯕꯗꯤ ꯃꯃꯥ ꯑꯩ ꯂꯩꯔꯤꯉꯩꯗ ꯌꯥꯕ ꯅꯠꯇꯦ. ꯍꯣꯅꯦ, ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯀꯟꯈꯠꯇꯅ ꯉꯥꯡꯂꯕꯅꯤꯅ ꯅꯆꯥꯅꯨꯄꯤꯁꯤꯅ ꯑꯩꯕꯨ ꯃꯅꯝ ꯑꯃ ꯄꯤꯅꯦ ꯍꯥꯏꯕꯒꯤ ꯎꯁꯤꯠꯇ꯭ꯔꯦꯗꯅ."
ꯍꯩ ꯃꯧ ꯅꯪꯁꯨꯅꯦ ꯏꯆꯥ ꯅꯨꯄꯤꯅ ꯎꯁꯤꯠꯇ꯭ꯔꯤ ꯑꯗꯨꯒꯤ ꯄ꯭ꯔꯃꯥꯟ ꯄꯨꯊꯣꯛꯄ ꯉꯝꯂꯕꯗꯤ ꯐꯩ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯍꯦ ꯅꯪ ꯉꯁꯤ ꯄ꯭ꯔꯃꯥꯟ ꯍꯥꯏꯕꯕꯨꯅꯦ ꯃꯥꯅ ꯑꯩꯒꯤ ꯃꯔꯝꯗ ꯍꯨꯟꯗꯨꯅ ꯄꯥꯎ ꯇꯝꯕꯗꯣ ꯑꯩꯒꯤ ꯏꯄꯥꯝ ꯌꯧꯍꯧꯔꯦ ꯅꯆꯤꯟ ꯊꯤꯗꯅ ꯅꯆꯤꯟꯗ ꯊꯣꯛꯂꯛꯄ ꯃꯍꯦꯛꯇ ꯄꯪꯉꯥꯏ ꯍꯥꯏꯒꯅꯨ ꯏꯆꯥ ꯅꯨꯄꯤꯅ ꯑꯗꯨꯒꯨꯝꯕ ꯇꯧꯗꯧꯕ ꯅꯠꯇꯦ ꯑꯩꯅ ꯑꯩꯁꯦ ꯑꯁꯦꯡꯕꯅꯦ ꯑꯁꯦꯡꯕ ꯇꯨ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯅꯥꯎꯇꯣꯝꯕꯤꯗꯣ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯤꯗꯨꯒ ꯇꯤꯟꯅꯕꯅꯤ ꯅꯥꯎꯇꯣꯝꯕꯤꯅ ꯏꯅꯥꯎꯅꯨꯄꯤꯗ ꯇꯝꯂꯛꯄꯗꯒꯤꯅꯤ ꯏꯄꯥꯝꯗ ꯋꯥ ꯑꯣꯏꯗꯅ ꯈꯠꯅꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯅ ꯑꯃꯨꯛꯇꯣꯏꯕ ꯃꯅꯤ ꯃꯃꯧꯗꯣ ꯆꯣꯡꯁꯤꯟꯗꯅ ꯈꯠꯅꯕꯗ ꯁꯝꯐꯣꯏꯅꯗꯦꯗ ꯈꯥꯛꯅꯩ ꯃꯔꯛꯇꯨꯗ ꯂꯦꯝꯕꯤꯅ ꯃꯄꯨꯔꯣꯏꯕꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯔꯤ ꯅꯨꯄꯥ ꯅꯃꯥꯒ ꯅꯆꯟꯅꯨꯄꯤꯁꯤꯒ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯐꯠꯇꯕꯤ ꯇꯥꯅꯕ ꯁꯤꯜꯂꯤꯕꯁꯤꯗ ꯅꯪꯅ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯒ ꯂꯩꯔꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯨꯄꯤ ꯑꯩꯕꯨ ꯀꯩ ꯍꯥꯏꯌꯨ ꯍꯥꯏ ꯍꯦ ꯅꯆꯤꯟꯗꯨ ꯊꯤꯈꯩ ꯊꯤꯔꯒ ꯀꯔꯤꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤ ꯏꯟꯁꯤꯜꯂꯤꯅꯣ ꯍꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯦ ꯑꯁꯦꯡꯕ ꯅꯨꯄꯥ ꯅꯪꯕꯨ ꯋꯥ ꯈꯔ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯀꯩꯅꯣ ꯇꯨꯃꯤꯟ ꯂꯩꯗꯨꯕꯣ ꯃꯣꯏꯅ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯉꯥꯡꯂꯤ ꯁꯛꯂꯤꯕꯁꯤꯗ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯤꯕꯁꯤꯅꯗꯤ ꯃꯣꯏꯅ ꯐꯨꯔꯁꯨ ꯅꯪ ꯇꯨꯃꯤꯟ ꯂꯩꯗꯧꯔꯤꯅꯦ ꯊꯥꯕꯂꯩ ꯇꯞꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯀꯌꯥꯝ ꯍꯥꯏꯔꯤꯅꯣ ꯍꯦꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯦꯛꯇ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯗ ꯀꯩꯅꯣ ꯇꯥꯆꯧꯅ ꯍꯥꯏꯗꯨꯕꯣ ꯍꯦ ꯑꯉꯥꯡ ꯅꯪꯁꯨꯅꯤ ꯑꯉꯥꯡ ꯅꯇꯤꯛ ꯅꯠꯇꯅ ꯑꯍꯜꯒꯤ ꯋꯥꯗ ꯌꯥꯝꯅ ꯌꯥꯎꯁꯤꯟꯕ ꯄꯥꯝꯃꯤ ꯐꯨꯔꯒ ꯈꯪꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯊꯧꯕꯗꯨ ꯃꯆꯟꯅꯨꯄꯤꯕꯨ ꯐꯨꯒꯦ ꯍꯥꯏꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯒ ꯆꯪꯁꯤꯟꯕꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯃꯕꯨꯡꯅ ꯃꯆꯜꯗꯨꯕꯨ ꯐꯨꯕꯤꯕ ꯇꯥꯔꯦ ꯈꯟꯅ ꯄꯥꯈꯠꯅ ꯈꯣꯟ ꯀꯜꯂꯞꯅ ꯏꯕꯨꯡ ꯑꯆꯧꯕ ꯅꯇꯨꯅ ꯍꯥꯏꯔꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯅꯆꯜꯗ ꯈꯨꯠ ꯊꯥꯕꯗꯤ ꯅꯃꯥ ꯑꯩ ꯂꯩꯔꯤ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯍꯥ ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯠꯈꯠꯄꯁꯤꯗꯅꯤ ꯃꯥꯅ ꯅꯥꯎ ꯌꯥꯝ ꯆꯥꯎꯔꯤꯁꯦ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯅꯇꯨꯅ ꯍꯥꯏꯕ ꯋꯥꯗ ꯇꯥꯔꯒ ꯏꯆꯥꯁꯤꯗ ꯍꯦꯛꯇ ꯅꯪꯅ ꯐꯨ ꯆꯩꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯃꯈꯣꯏꯗ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯕꯨ ꯃꯤꯇꯣꯞ ꯑꯃꯒꯨꯝꯅ ꯌꯦꯡꯒꯗꯕ ꯑꯣꯏꯔꯕꯗꯤ ꯇꯣꯉꯥꯟ ꯆꯥꯔꯁꯤ ꯀꯔꯤ ꯇꯣꯉꯥꯟ ꯆꯥꯅꯤꯌꯦꯕ ꯀꯩꯅꯣ ꯏꯅꯝꯃꯅ ꯍꯥꯏꯗꯨꯕꯣ ꯑꯁꯤꯒ ꯍꯥꯏꯅꯕꯒꯤꯕꯨ ꯇꯣꯉꯥꯟ ꯍꯦꯛꯇ ꯆꯥꯔꯅꯤꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯀꯔꯤꯒꯤ ꯍꯦꯟꯃꯟꯕꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯤꯇꯣꯞ ꯑꯃ ꯑꯣꯏꯅ ꯈꯜꯂꯕꯅꯤꯅ ꯅꯣꯏꯒ ꯆꯥꯃꯤꯟꯅꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯅꯤ ꯑꯩꯈꯣꯏ ꯈꯛꯇ ꯇꯣꯉꯥꯟ ꯆꯥꯔꯒ ꯌꯥꯏ ꯐꯩ ꯑꯗꯨ ꯌꯧꯅ ꯈꯜꯂꯕꯗꯤ ꯀꯔꯤ ꯁꯨꯗꯅ ꯅꯣꯏꯅ ꯇꯣꯉꯥꯟꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯥꯕ ꯉꯝꯕ ꯍꯥꯏꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯉꯝꯅꯕ ꯁꯨꯖ ꯉꯝꯖꯔꯒ ꯆꯥꯖꯅꯤ ꯂꯥꯛꯑꯣ ꯅꯨꯄꯥ ꯆꯪꯉꯁꯤ ꯃꯣꯏꯒ ꯀꯨꯏꯅ ꯑꯣꯟꯁꯤꯟꯅꯕꯗ ꯂꯦꯝꯗꯧꯕ ꯅꯠꯇꯦ ꯍꯥꯏꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯂꯦꯝꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯧꯕꯁꯨ ꯃꯇꯨꯅ ꯍꯥꯏ ꯁꯥꯔꯕꯅꯤ ꯈꯟꯅ ꯑꯗꯨꯃꯛ ꯃꯇꯨꯡꯗ ꯏꯟꯅꯈꯤꯔꯝꯃꯤ ꯃꯕꯨꯡ ꯃꯅꯝꯃꯒꯤ ꯃꯇꯧꯗꯨꯗ ꯃꯆꯟꯅꯨꯄꯤꯗꯨꯅ ꯃꯄꯨꯛꯅꯤꯡ ꯏꯍꯟ ꯍꯟꯊꯅ ꯃꯤꯅ ꯇꯥꯔꯒ ꯀꯩꯅꯣ ꯍꯥꯏꯅꯗꯣꯏꯁꯤꯕꯣ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯏꯅꯝꯃꯒꯁꯦ ꯋꯥꯈꯜ ꯌꯥꯝ ꯌꯥꯎꯗꯦꯗ ꯍꯥꯏꯅꯤꯡꯕ ꯃꯈꯩ ꯍꯥꯏꯅꯖꯔꯁꯅꯨ ꯏꯆꯥꯁꯤꯗꯤ ꯃꯣꯏꯁꯨ ꯃꯣꯏꯅ ꯊꯣꯛꯄ ꯉꯝꯅꯕ ꯄꯥꯟꯖꯅꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯉꯝꯅꯕ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ ꯏꯆꯥꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯃꯄꯨꯛꯅꯤꯡꯗꯗꯤ ꯃꯥꯁꯨ ꯋꯥꯔꯧꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯗꯤ ꯋꯥꯗꯨ ꯑꯀꯨꯞꯄꯗꯤ ꯈꯪꯗꯕꯅꯤꯅ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯅꯤꯡꯗꯦ ꯍꯥꯏꯗꯅ ꯉꯥꯡꯂꯨꯕꯒꯤꯅꯤꯀꯣ ꯃꯥꯅ ꯏꯆꯥꯁꯤꯗ ꯑꯣꯟꯁꯤꯜꯂꯒ ꯇꯣꯉꯥꯟ ꯆꯥꯔꯤꯕꯁꯦ ꯉꯝꯃꯤꯗꯀꯣ ꯃꯧ ꯅꯣꯏꯅ ꯉꯝꯕꯁꯦ ꯃꯃꯥ ꯃꯆꯥ ꯃꯕꯨꯡ ꯃꯆꯜ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯕꯁꯤ ꯍꯦꯛꯇ ꯈꯥꯏꯕꯣꯛ ꯇꯥꯅ ꯈꯥꯏꯗꯣꯛꯄ ꯉꯝꯃꯤꯗꯀꯣ ꯃꯥꯅ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯟꯕꯒꯤ ꯋꯥꯅꯤ ꯁꯣꯝꯗꯅ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯅꯝꯃꯒ ꯋꯥ ꯍꯥꯏꯅꯔꯨꯔꯕ ꯃꯇꯨꯡ ꯃꯥꯅ ꯅꯥꯎꯇꯣꯝꯕꯤ ꯍꯣꯏꯗ ꯍꯥꯏꯔꯝꯕ ꯋꯥꯗꯣ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯅ ꯃꯃꯥꯗꯒ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯍꯥꯊꯨ ꯑꯗꯨꯃꯛ ꯆꯦꯟꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥꯗꯨꯗꯤ ꯏꯉꯛ ꯉꯛꯅ ꯀꯗꯥꯏꯗꯅꯣꯅꯦ ꯃꯥꯅ ꯆꯦꯟꯈ꯭ꯔꯤꯁꯤꯅ ꯅꯠꯇꯦ ꯃꯁꯤꯕꯨ ꯇꯨꯔꯦꯜꯗꯒ ꯑꯃꯨꯛ ꯆꯣꯡꯊ ꯂꯩꯔꯝꯗꯅ ꯁꯣꯏꯅꯕ ꯇꯥꯔꯦ ꯍꯥꯏꯅ ꯇꯞꯅ ꯁꯣꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯇꯥꯟꯅꯈꯤꯔꯝꯃꯤ ꯊꯕꯥꯇꯣꯝꯕꯤꯗꯨ ꯍꯥꯊꯨ ꯆꯦꯜꯂꯛꯂꯒ ꯅꯥꯎꯇꯣꯝꯕꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯅ ꯅꯥꯎꯇꯣꯝꯕꯤ ꯍꯥꯏꯅ ꯊꯕꯥꯇꯣꯝꯕꯤꯗꯨ ꯀꯟꯅ ꯅꯥꯎꯇꯣꯝꯕꯤꯕꯨ ꯀꯧꯔꯝꯃꯤ ꯅꯥꯎꯇꯣꯝꯕꯤꯁꯨ ꯊꯕꯥꯇꯣꯝꯕꯤꯒꯤ ꯈꯨꯀꯧꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯃꯄꯥꯜꯗ ꯄꯥꯈꯠꯅ ꯊꯣꯛꯂꯛꯇꯨꯅ ꯏꯅꯝꯃ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯅꯦ ꯑꯩꯈꯣꯏ ꯏꯅꯝꯃꯒꯤ ꯃꯅꯥꯎꯅꯨꯄꯤꯗ ꯀꯩ ꯇꯝꯃꯣꯏ ꯅꯥꯎꯇꯣꯝꯕꯤ ꯄꯥꯈꯠꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯅꯝꯃ ꯅꯍꯥꯟ ꯏꯅꯝꯃꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯈꯛ ꯇꯝꯂꯨꯕꯅꯤ ꯏꯕꯦꯝꯃ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗꯣ ꯁꯛꯂꯥꯛ ꯁꯥꯎꯔꯦ ꯀꯔꯤ ꯑꯍꯦꯟꯕ ꯇꯝꯒꯦ ꯍꯥꯏꯅ ꯍꯪꯕ ꯂꯥꯛꯏꯅꯦ ꯑꯗꯨꯒꯤ ꯏꯁ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯗꯤ ꯈꯜꯂꯨꯗꯕꯅꯤ ꯑꯩꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯗꯨꯗꯤ ꯐꯅ ꯈꯣꯡꯒꯨꯜ ꯇꯥꯕꯗꯧꯅ ꯇꯧꯕꯗꯨꯗ ꯍꯥꯏꯔꯨꯕꯅꯤ ꯏꯅꯝꯃ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯗꯤ ꯈꯜꯂꯨꯗꯕꯅꯤ ꯅꯥꯎꯇꯣꯝꯕꯤꯅꯁꯨ ꯊꯣꯏꯅ ꯑꯍꯦꯟꯕ ꯍꯥꯏꯔꯕꯅꯤꯅ ꯊꯕꯥꯇꯣꯝꯕꯤꯁꯨ ꯊꯤꯅ ꯆꯩꯔꯨꯕꯁꯨ ꯉꯝꯗ ꯃꯁꯥꯗꯨ ꯈꯔ ꯐꯥꯊꯔꯒ
ꯑꯗꯣ ꯃꯇꯨꯡꯗꯗꯤ ꯀꯩꯝꯇ ꯇꯝꯃꯨ ꯂꯥꯛꯎꯔꯅꯨꯀꯣ ꯍꯣꯏ ꯏꯅꯝꯃ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯄꯥꯈꯠꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯏꯆꯦ ꯑꯩꯗꯤ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕꯁꯤꯗ ꯏꯃꯥꯁꯦ ꯄꯥꯈꯠꯂꯝꯃꯅꯤꯅꯦ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯌꯨꯝꯗ ꯍꯜꯂꯁꯦ ꯏꯁ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯤꯔꯣ ꯀꯩꯁꯨ ꯇꯧꯗꯦꯕ ꯌꯨꯝꯗ ꯍꯜꯂꯁꯦ ꯍꯣꯏ ꯑꯩꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤ ꯆꯦꯟꯈꯤꯕꯗꯨꯗ ꯄꯥꯈꯠꯇꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯂꯥꯛꯑꯣꯁꯦ ꯀꯩ ꯀꯥꯟꯅꯅꯕ ꯇꯥꯟꯅꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯅ ꯊꯕꯥꯇꯣꯝꯕꯤꯗꯨ ꯁꯥꯎꯅꯤꯡꯕꯗꯨ ꯃꯤꯗ ꯇꯥꯏꯅꯕꯗꯤ ꯉꯝꯗ ꯃꯃꯥꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯥꯗꯨ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯥꯒꯤ ꯇꯣꯉꯥꯟ ꯆꯥꯅꯕꯗꯒꯤ ꯂꯦꯝꯕꯤꯒꯤ ꯃꯔꯝꯗ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯁꯨ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯑꯍꯟꯕꯤꯅ ꯏꯆꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯄꯥꯎ ꯑꯃ ꯇꯥꯖꯔꯕꯣ ꯂꯩꯔꯦꯅ ꯇꯥꯗ꯭ꯔꯤꯗ ꯀꯩꯅꯣ ꯇꯝꯃꯧ ꯇꯥꯁꯤꯗꯅ ꯍꯣꯅꯦ ꯏꯟꯗꯣꯟ ꯊꯥꯕꯂꯩ ꯍꯣꯏꯒꯤ ꯃꯃꯧ ꯂꯨꯍꯣꯡꯕ ꯊꯥ 2 ꯈꯛꯇ ꯉꯥꯏꯔꯤꯕꯗꯣ ꯃꯅꯦ ꯃꯀꯨꯒ ꯈꯠꯅꯔꯒ ꯇꯣꯉꯥꯟ ꯆꯥꯔꯤ ꯍꯥꯏꯔꯤꯅꯦ ꯏꯆꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨꯗꯤ ꯃꯃꯥꯗꯣ ꯌꯥꯝ ꯇꯧꯕ ꯉꯝꯕꯅꯤ ꯑꯗꯨꯅ ꯃꯃꯥꯒꯤ ꯂꯤꯆꯠ ꯑꯗꯨ ꯂꯧꯗꯅ ꯇꯤꯟꯅꯕ ꯌꯥꯗꯕꯒꯤ ꯑꯣꯏꯔꯤꯅꯤ ꯈꯪꯗꯦ ꯑꯗꯨꯅꯔ ꯀꯩꯅꯣ ꯊꯥꯏꯅꯗꯤ ꯃꯤ ꯏꯟꯗꯣꯟ ꯊꯥꯕꯂꯩ ꯍꯣꯏ ꯏꯃꯨꯡꯁꯦ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕꯗ ꯍꯥꯏꯅꯔꯝꯂꯤꯕꯅꯦꯕ ꯃꯧ ꯌꯨꯝꯒꯥꯏꯕꯤ ꯑꯃ ꯍꯦꯛ ꯂꯥꯛꯂꯒ ꯁꯂꯥꯛ ꯁꯥꯏꯌꯦꯗꯨꯅꯤ ꯕꯦꯃꯥ ꯑꯗꯨꯅꯤ ꯃꯃꯥꯒꯤ ꯃꯆꯥ ꯎꯒꯤ ꯃꯍꯩꯌꯦꯗꯣ ꯃꯃꯥꯗꯣ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯕꯤꯅꯤ ꯌꯥꯝ ꯉꯝꯕꯅꯤ ꯑꯗꯨꯅꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯕ ꯇꯥꯕ ꯑꯇꯩ ꯂꯥꯏꯔꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯏꯃꯧ ꯑꯣꯏꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯗꯤ ꯑꯃꯗꯨꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯝꯂꯕꯗꯤ ꯇꯣꯞꯂꯦ ꯃꯥꯡꯖꯔꯦꯅꯦ ꯃꯥꯡꯂꯤ ꯃꯁꯤꯁꯤ ꯌꯦꯡꯉꯣ ꯑꯁꯤꯗꯕꯨ ꯅꯃꯧ ꯑꯣꯏꯕ ꯀꯥꯏꯅ ꯑꯣꯏꯔꯨ ꯂꯥꯛꯎꯅꯨ ꯑꯩꯈꯣꯏꯁꯨ ꯌꯨꯝꯒꯗꯣ ꯇꯪꯈꯥꯏ ꯈꯥꯏꯅ ꯄꯥꯟꯖꯅꯤ ꯃꯃꯥꯗꯣ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯌꯨꯝꯁꯦ ꯇꯪꯈꯥꯏ ꯈꯥꯏꯅ ꯄꯥꯟꯕꯒꯤ ꯋꯥꯔꯤ ꯅꯔꯤꯕꯅꯤ ꯍꯥꯏꯅ ꯊꯤꯅ ꯉꯥꯡꯅꯕꯗ ꯃꯅꯥꯎꯅꯨꯄꯤ ꯐꯥꯎꯕ ꯌꯥꯎꯅ ꯍꯦꯛ ꯉꯥꯡꯅꯁꯤꯜꯂꯝꯃꯤ ꯁꯣꯝꯗꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯅꯥꯒ ꯈꯪꯅꯖꯔꯝꯕ ꯅꯨꯄꯥꯗꯨꯁꯨ ꯃꯆꯦꯒꯤ ꯃꯇꯧꯃꯛꯅ ꯑꯍꯜ ꯂꯃꯟꯅ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯖꯤꯜꯂꯝꯃꯤ ꯑꯗꯨꯅ ꯃꯥꯁꯨ ꯑꯍꯜꯒꯤ ꯃꯌꯣꯛꯇ ꯂꯩꯕ ꯉꯝꯗ ꯂꯩꯅꯥꯒ ꯎꯅꯁꯤ ꯍꯥꯏꯅ ꯎꯅꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯩꯅꯥ ꯅꯪꯒꯩꯒꯁꯦ ꯇꯣꯛꯅꯔꯁꯤ ꯀꯩꯅꯣ ꯇꯥꯄꯥꯔꯤ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯁꯨꯛ ꯀꯨꯏꯅ ꯅꯪ ꯑꯩ ꯅꯨꯡꯁꯤꯅꯔꯛꯂꯒ ꯅꯪꯅ ꯃꯔꯝ ꯏꯔꯩ ꯂꯩꯇꯅ ꯇꯣꯛꯅꯔꯁꯤ ꯍꯥꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯃꯔꯝ ꯍꯥꯏꯕꯨ ꯅꯣꯏꯒꯤ ꯅꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯅꯪꯁꯨ ꯁꯣꯏꯗꯅ ꯇꯧꯔꯝꯅꯤ ꯍꯥꯏꯅ ꯏꯃꯥ ꯍꯣꯏꯅ ꯌꯥꯗ꯭ꯔꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯏꯆꯦꯅꯤ ꯑꯩꯅ ꯀꯃꯥꯏꯅ ꯃꯥꯟꯅꯗꯣꯔꯤꯒꯦ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯔꯛꯂꯤꯕꯁꯤꯕꯨ ꯅꯪꯕꯨ ꯑꯩꯒꯤ ꯏꯋꯨ ꯏꯇꯧ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯑꯩꯅꯕꯨꯗꯤ ꯈꯪꯉꯤ ꯏꯃꯥ ꯍꯣꯏꯅꯗꯤ ꯈꯪꯗꯕꯅꯤꯅ ꯌꯥꯗ꯭ꯔꯦ ꯅꯪ ꯁꯥꯎꯔꯅꯨ ꯏꯃꯥ ꯍꯣꯏꯒꯤꯗꯤ ꯑꯩ ꯅꯠꯇꯅ ꯃꯆꯥ ꯄꯤꯕ 2 ꯁꯨꯗꯕꯅꯤꯅ ꯃꯣꯏꯒꯤ ꯃꯌꯨꯛꯇꯁꯨ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯦ ꯅꯪ ꯁꯥꯎꯔꯅꯨ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯅ ꯄꯥꯔꯤꯗꯨ ꯂꯩꯅꯥꯅ ꯈꯥꯝꯕ ꯇꯥꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯂꯩꯅꯥ ꯎꯄꯥꯏ ꯂꯩꯇ ꯂꯦꯞꯂꯝꯕꯗꯒꯤ ꯐꯝꯊꯔꯛꯂꯒ ꯍꯤꯛ ꯂꯥꯎꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯃꯔꯝ ꯑꯁꯤꯒꯤ ꯀꯥꯏꯅꯔꯁꯤ ꯀꯥꯏꯅ ꯍꯥꯏꯕ ꯉꯝꯃꯤꯕ ꯉꯝꯃꯤꯀꯣ ꯅꯨꯄꯥ ꯅꯣꯏꯒꯤ ꯊꯃꯣꯏꯁꯦ ꯊꯃꯣꯏꯒ ꯑꯃꯠꯇ ꯍꯦꯛ ꯄꯥꯜꯂꯝꯃꯣꯏ ꯑꯗꯨꯅ ꯃꯆꯤꯟꯁꯤꯅ ꯍꯥꯏꯕ ꯉꯝꯂꯤꯕꯅꯤ ꯃꯁꯤ ꯄꯨꯝꯕꯁꯦ ꯏꯆꯦ ꯏꯕꯦꯝꯃ ꯅꯪꯅ ꯍꯩꯁꯤꯡꯃꯟꯗꯅ ꯂꯣꯏꯅ ꯊꯣꯛꯂꯤꯕꯅꯤ ꯈꯪꯉꯤꯕ ꯌꯨꯝꯗ ꯌꯧꯈꯤꯁꯅꯨ ꯃꯆꯥ ꯋꯥꯔꯛꯀꯅꯤ ꯈꯪꯗꯕꯤ ꯏꯃꯥꯗꯣ ꯑꯩ ꯅꯣꯏꯅ ꯋꯥꯔꯛꯂꯨꯒꯦꯕ ꯑꯁꯤ ꯍꯥꯏꯅ ꯊꯨꯠ ꯀꯞꯂꯝꯕꯗꯒꯤ ꯂꯩꯅꯥꯗꯨ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯂꯒ ꯁꯥꯎꯅ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯥꯅ ꯁꯥꯎꯅ ꯆꯪꯂꯤꯕꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯂꯩꯕ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅꯗꯤ ꯈꯪꯗꯕꯅꯤꯅ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗ ꯏꯆꯥ ꯇꯣꯝꯕꯤꯌꯥ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯣ ꯀꯩꯅꯣꯅꯦ ꯃꯁꯤꯕꯨ ꯈꯨꯝꯗ꯭ꯔꯤꯁꯤꯕꯣ ꯂꯩꯅꯥ ꯁꯥꯎꯅꯤꯡꯃꯟꯕꯅ ꯃꯃꯥꯅ ꯍꯥꯏꯔꯦ ꯉꯥꯡꯂꯤꯕꯗꯨ ꯑꯃꯠꯇ ꯈꯨꯝꯗ ꯅꯥꯀꯜꯗ ꯇꯥꯔꯤꯕ ꯆꯩꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯅꯆꯥ ꯋꯥꯔꯛꯀꯅꯤ ꯈꯪꯗꯕ ꯃꯃꯥ ꯅꯪꯗ ꯀꯟꯊꯦꯛꯂꯒꯦ ꯍꯩ ꯀꯩꯅꯣꯅꯦ ꯑꯌꯣ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯅꯆꯥ ꯋꯥꯔꯛꯀꯅꯤ ꯈꯪꯗꯕꯒꯤ ꯑꯩꯅ ꯋꯥꯔꯛꯏꯅꯤ ꯍꯩ ꯀꯩꯅꯣꯅꯦ ꯋꯥꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯆꯩꯗꯨꯝꯅ ꯊꯝꯃꯣꯏꯃꯤ ꯍꯅꯨ ꯊꯪꯁꯤꯗ ꯁꯤꯕ ꯇꯥꯔꯤꯅꯦ ꯑꯝꯇ ꯊꯝꯃꯨꯅꯦ ꯅꯪꯕꯣ ꯅꯣꯏꯅ ꯅꯆꯥꯅꯨꯄꯤꯗꯣ ꯋꯥꯔꯛꯇꯗꯅ ꯃꯤꯒꯤ ꯃꯌꯨꯝꯗꯣ ꯌꯨꯝꯒꯥꯏꯕꯤ ꯑꯣꯏꯗꯅ ꯌꯨꯝꯌꯥꯏ ꯈꯥꯏꯅ ꯄꯥꯜꯂꯕꯅꯤꯅ ꯑꯩꯕꯨꯁꯨ ꯃꯥꯗꯧꯅ ꯇꯧꯔꯝꯅꯤ ꯍꯥꯏꯗꯅ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯥꯗꯨꯅ ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯦꯗꯅ ꯑꯁꯤ ꯐꯔꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯌꯨꯝ ꯌꯥꯝ ꯄꯥꯟꯍꯟꯅꯤꯡꯕꯗꯣ ꯁꯤꯠꯇꯕꯤ ꯑꯔꯤꯕꯤ ꯑꯣꯏꯅ ꯂꯩꯔꯅꯤꯕ ꯁꯤꯔꯗꯤ ꯐꯔꯅꯤꯕ ꯍꯩ ꯅꯪꯁꯨ ꯅꯪꯒ ꯅꯆꯦꯒ ꯃꯥꯟꯅꯗꯦꯗꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯆꯤꯟꯗꯤ ꯄꯥꯟꯗ꯭ꯔꯒ ꯑꯌꯣ ꯃꯊꯣꯡ ꯂꯥꯏꯃ ꯆꯥꯗꯦꯗ ꯑꯉꯥꯡ ꯆꯥꯗꯧꯅ ꯑꯁꯤꯒꯤꯕꯨ ꯃꯃꯥꯏꯕꯨ ꯐꯨꯕ ꯁꯥꯏꯅꯦ ꯐꯨꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯥꯏꯔꯁꯨ ꯌꯥꯗ꯭ꯔꯦ ꯃꯥꯟꯅꯔꯝꯅꯤ ꯍꯥꯏꯗꯅ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯄꯥꯝꯃꯤꯗꯣ ꯍꯥꯏꯅ ꯂꯩꯅꯥꯗꯨ ꯐꯤ ꯀꯥꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ
ꯕꯤꯃꯣꯂꯥꯗꯨ ꯃꯆꯥꯅꯨꯄꯤꯅ ꯁꯥꯎꯅ ꯆꯪꯈꯤꯕꯗꯨꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯍꯥꯏꯒꯨꯝꯂꯗꯅ ꯏꯁꯥꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ, ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯑꯍꯜꯗꯣ ꯑꯐꯕ ꯑꯃꯠꯇ ꯇꯝꯕꯤꯈꯤꯗꯗꯅ ꯃꯤꯒꯤ ꯏꯃꯨꯡꯗꯨꯗ ꯆꯟꯅꯗꯗꯅ ꯃꯥ ꯂꯧꯔꯕꯗꯤ ꯈꯟꯅ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯁꯨ ꯌꯨꯝꯕꯥꯜ ꯁꯤꯠꯇꯕ ꯍꯥꯏꯗꯨ ꯑꯣꯏꯕ ꯇꯥꯔꯦ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯍꯜꯕꯨ ꯌꯨꯝꯁꯤꯗ ꯀꯧꯔꯒ ꯋꯥꯈꯜ ꯇꯥꯅꯕ ꯋꯥ ꯍꯥꯏꯗꯕ ꯌꯥꯗꯦ꯫ ꯈꯟꯅ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯀꯦ ꯇꯧꯕꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯐꯨꯊꯔꯝꯕꯒꯤ ꯆꯩꯅꯥꯗꯨꯅ ꯅꯥꯍꯦꯔꯒ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯁꯨꯅꯦ ꯃꯊꯣꯡ ꯂꯥꯏ ꯃꯆꯥ ꯐꯖꯅ ꯍꯥꯏꯕ ꯌꯥꯕ ꯋꯥꯁꯦ ꯃꯃꯥ ꯑꯩꯉꯣꯟꯗꯕꯨ ꯁꯥꯟꯊꯩꯅ ꯍꯦꯛꯇ ꯀꯔꯤꯅꯣ ꯅꯪꯅꯅꯤꯅꯦ ꯑꯩꯕꯨ ꯁꯥꯟꯊꯔꯤꯁꯦ ꯑꯁ꯭ꯋꯥꯏꯗ ꯆꯠꯂꯣ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤꯗꯗꯤ ꯇꯥꯏꯅꯕ ꯉꯝꯗ ꯃꯆꯥꯅꯨꯄꯤꯅ ꯄꯥꯏꯔꯝꯕ ꯍꯧꯔꯣꯡꯗꯨꯗ ꯑꯣꯏꯅ ꯀꯥꯎꯊꯣꯛꯂꯝꯂꯒ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯤꯃꯣꯂꯥꯅ ꯃꯆꯥꯅꯨꯄꯤꯗꯨ ꯃꯤ ꯊꯥꯗꯨꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯀꯧꯍꯜꯂꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯃꯃꯥꯅ ꯑꯊꯨꯕꯅꯤ ꯍꯥꯏꯔꯛꯏ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯄꯥꯈꯠꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯃꯪꯒꯣꯜꯗ ꯅꯨꯡꯉꯥꯏꯅ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯧ ꯂꯥꯎꯅ "ꯏꯁ, ꯂꯥꯛꯇꯕ ꯌꯥꯗꯦ ꯑꯊꯨꯕꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯄꯥꯈꯠꯇꯅ ꯍꯥꯊꯨ ꯂꯥꯛꯏ, ꯑꯗꯨꯒ ꯃꯪꯒꯣꯜꯁꯤꯗꯀꯌꯥ ꯅꯨꯡꯉꯥꯏꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤꯅꯣꯕ? ꯀꯌꯥ ꯊꯨꯕꯒꯤꯅꯣꯕ? ꯊꯕꯛ ꯑꯁꯤꯟꯕꯒ ꯂꯣꯏꯅ ꯍꯨꯟꯗꯣꯛꯑꯃꯒ ꯅꯣꯏꯅ ꯇꯧꯏꯁꯤ ꯀꯩꯅꯣꯕ? ꯁꯥꯎꯅꯨ ꯏꯕꯦꯝꯃ, ꯏꯃꯥꯅ ꯅꯪ ꯀꯧꯔꯤꯁꯦ ꯌꯥꯝꯅ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯂꯩꯕꯒꯤꯅꯤ꯫ ꯀꯔꯤ ꯑꯔꯨꯕ ꯋꯥꯐꯝꯅꯣꯕ? ꯁꯣꯝꯗ ꯐꯤ ꯍꯧꯗꯧꯕꯒ ꯂꯣꯏꯅ ꯍꯨꯟꯗꯣꯛꯑꯃꯒꯅꯤ ꯑꯩꯅ ꯂꯥꯛꯏꯁꯦ꯫ ꯍꯣꯏꯅꯦ, ꯅꯪꯒꯤ ꯐꯤ ꯍꯧꯕꯗꯨꯁꯨ ꯑꯔꯨꯕ ꯊꯕꯛꯅꯤ, ꯑꯗꯨꯕꯨꯅꯦ ꯏꯃꯥꯅ ꯍꯥꯏꯗꯣꯏꯁꯦ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯋꯥꯅꯤ ꯍꯥꯏꯅ ꯕꯤꯃꯣꯂꯥꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗ ꯃꯥꯒꯤ ꯌꯨꯝꯕꯥꯜꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯥꯎꯅꯨꯄꯤꯗꯨꯒꯤ ꯌꯨꯝꯕꯥꯜ ꯁꯤꯠꯇꯕ ꯍꯥꯏꯗꯨ ꯑꯣꯏꯗꯧꯔꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤꯗꯤ ꯕ꯭ꯔꯪ ꯁꯥꯎꯒꯠꯇꯨꯅ "ꯑꯁ, ꯑꯗꯨꯗꯤꯅꯦ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ, ꯃꯥꯅ ꯃꯥꯅꯤ ꯑꯩꯅ ꯑꯩꯅꯤ ꯀꯩꯅꯣ, ꯑꯩꯒ ꯃꯥꯒ ꯃꯥꯟꯅꯕ ꯌꯥꯕꯗꯧꯅ." ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯁꯥꯎꯒꯠꯈꯤꯅꯨꯅꯦ, ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯈꯟꯖꯕꯒꯤ ꯋꯥꯅꯤꯗꯅ꯫ ꯅꯃꯥ ꯑꯩꯅꯒ ꯌꯨꯝꯕꯥꯜ ꯐꯖꯔꯛꯇꯕꯒ ꯅꯪꯅ ꯑꯃꯨꯛ ꯐꯖꯗ꯭ꯔꯕꯗꯨꯗꯗꯤ ꯅꯅꯥꯎ ꯑꯁꯤꯁꯨ ꯅꯪꯒꯨꯝꯅ ꯇꯧꯔꯅꯤꯗꯅ ꯃꯤꯅ ꯂꯣꯏꯅ ꯈꯟꯅꯔꯦꯅꯦ꯫ ꯑꯗꯨꯅ ꯅꯪꯕꯨ ꯅꯅꯦꯝ ꯅꯀꯨꯒ ꯑꯃꯨꯛꯇ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯔꯣ ꯀꯩꯗꯧꯒꯦ? ꯏꯃꯥꯅ ꯍꯥꯏꯁꯦ ꯑꯇꯣꯝꯕꯤꯒꯤ ꯈꯜꯂꯒꯔꯣ? ꯃꯥ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ, ꯏꯃꯥꯅ ꯍꯥꯏꯁꯦ ꯅꯪꯒꯤꯁꯨ ꯈꯜꯂꯒꯅꯤ꯫ ꯅꯪꯅ ꯌꯨꯝꯕꯥꯜ ꯃꯊꯣꯡ ꯆꯥꯗꯅ ꯄꯥꯟꯕꯗꯣ ꯏꯃꯥꯁꯨ ꯄꯥꯝꯗꯦ꯫ ꯐꯔꯦ, ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯏꯅꯦꯝ ꯏꯀꯨꯗ ꯂꯥꯜꯂꯦ ꯍꯥꯏꯖꯗꯨꯅ ꯏꯆꯜ ꯑꯗꯨꯒꯁꯨ ꯂꯣꯏꯅꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯨꯔꯒꯦ ꯍꯥꯏꯔꯒ ꯃꯃꯥꯅ ꯈꯥꯝꯕ ꯐꯥꯎꯕ ꯇꯥꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯕꯤꯃꯣꯂꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯖꯍꯧꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯃꯆꯥꯅꯨꯄꯤꯒꯤꯅꯤ ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯊꯥ ꯊꯥꯖꯗꯅ ꯃꯪꯒꯣꯜꯗ ꯐꯝꯂꯤꯕ ꯃꯅꯦꯝ ꯃꯀꯨ ꯑꯅꯤꯒꯤ ꯈꯨꯌꯥꯗ ꯆꯪꯖꯗꯨꯅ "ꯏꯃꯥ, ꯕꯥꯕꯥ, ꯅꯃꯧꯅ ꯂꯥꯟꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯑꯄꯪꯕꯤ ꯅꯆꯥ ꯅꯃꯧꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯏꯃꯧꯅ ꯋꯥꯈꯜ ꯇꯥꯅ ꯋꯥ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯃꯥ, ꯅꯃꯧꯅ ꯑꯄꯪꯕꯤ ꯑꯣꯏꯔꯨꯕꯅ ꯏꯃꯥ ꯍꯣꯏꯅ ꯐꯅꯕ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯅ ꯐꯠꯇꯅ ꯈꯜꯂꯨꯔꯦ꯫ ꯑꯗꯨꯃꯛꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯕ ꯏꯃꯨꯡꯁꯦ ꯁꯥꯎꯅꯕ, ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯊꯜꯂꯕ ꯃꯐꯝ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯨꯔꯦ꯫ ꯅꯃꯧꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯆꯦ, ꯌꯥꯔꯦ, ꯑꯩꯈꯣꯏꯒꯤ ꯅꯈꯣꯏꯅ ꯂꯥꯜꯂꯦꯗꯅ ꯍꯥꯏꯖꯔꯛꯄ ꯃꯤꯀꯨꯞꯇꯅꯦ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯣꯛꯈ꯭ꯔꯕꯅꯤ꯫ ꯏꯃꯧꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯕꯁꯤꯅ ꯍꯦꯟꯅ ꯄꯦꯜꯂꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯅꯆꯜ ꯑꯁꯤꯒꯁꯨ ꯈꯠꯅ ꯆꯩꯅ ꯌꯥꯎꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯣꯏꯅꯒꯗꯕꯅꯤꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯗ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯆꯠꯊꯣꯛꯂꯨꯕꯒꯤ ꯋꯥꯔꯝꯂꯅꯤ, ꯆꯪꯖꯔꯣ, ꯅꯐꯤ ꯍꯣꯡꯗꯨꯔꯣ꯫ ꯍꯣꯏ ꯏꯃꯥ ꯍꯥꯏꯅ ꯂꯦꯝꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯕꯗꯒꯤ ꯃꯤꯅ ꯊꯤꯅ ꯍꯥꯏꯅꯔꯝꯕꯗꯨꯒꯤ ꯃꯍꯨꯠ ꯃꯆꯥ ꯃꯃꯧ ꯋꯥꯔꯛꯄꯗ ꯂꯦꯝꯕꯤꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯅ ꯐꯥꯎꯕ ꯋꯥꯔꯛꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯥꯅ ꯈꯖꯤꯛ ꯍꯣꯡꯗꯣꯛꯄꯗꯒꯤ ꯄꯥꯔꯤꯍꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯂꯩꯅꯥꯕꯨ ꯌꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯑꯣꯏꯈꯤꯔꯝꯃꯤ꯫